แม่ยามคุยซิงเกิลทรีซิกี้ไลฟ์สิดะแม่ยามตราวน์วอล์กเจอรี่แม่ยามคุยงั้นสิลิลงกี้ทงเลยไปตัวแม่ยามขังบีบระลิลงกี้ทงเลยไปตัวนี้ก็ใช่ใช่จริงไหมโยแม่ยามคุยกี้มูรี99 kilometers อะตัวก็เทคโนโปล59 kilometers อะตัวก็ทบาล12 kilometers สิดะกี้อะตัวก็ลิลงทงใช่ไหมยามทงสิดะกี้ไรใช่แต่จังกันตัวนี้ก็ไรใช่แต่จังอ่ะก็แม่ยามงั้นสิเซมันนี่พวกมาร์เก็ตตัวก็งั้นสิกว้างจัดตาโนมิใช่สิดะก็ยามนะคุยกี้อาวนบ้ามาปุระกันแต่ว่าดูบ้าเอาเล็ตอันมันนี่คุยงั้นสิแม่ยามดูจัดกันตัวเสียอะตัวเอาเล็ตชนะกันดีการันบ้าอาวนบ้าปุระปะกี้ให้ไปตัวแม่ยามยังมีแต่สิก็มารู้นะคุยกี้ทับกสู้บ้านนมบ้างงำจัดระบ้าพังจัดระบ้าจินเราก็ยาดะมาเตียงโอยแล้วนี่ให้ไปกินหน่อยเป่าจิลละสิมาสู้อาหารมักจะทำสักแก่อะตัวก็มาซาทับพิซซ่าบ้าแก่อาเกียมาทรกปะโอยแล้วสนุกให้ไปกินวิสตาแม่ยามดะอาหารมักจะรีเควสต์ทำสักแก่มาดูดียังวิดีโอพวกนั้นมักนั่งสิวิดีโอสิบุดันดันมาสิดามาซาทับพิซซ่าบ้าทรกลิบาดูทรกกระโดดไปแม่ยามมาสิกีคุย Facebook กีวอลดะยอหันบินาบ้าอามาดี YouTube กีแพลตฟอร์มดะยอหันบินาบ้าแม่ยามนะแชร์อามาตั้งตัววิดีโอให้ไปสิมาอาหารมักจะคุยรีเควสต์ทำสักแก่คุยลงทงตัวนั้นแม่ยามมาทักทายเฮาเลยก็คุยน่ะจะจิงจังกันตัวลงจะจิงกีแม่ยามลำบีดูจังกันตัวนี้ก็บาลาฮกีแม่ยามยุ่งขังบีก็บาลาฮยุ่งไม่ยาดันนี่คุยน่ะคนที่หลักจะรีเซ่อะดูก็ห่างกันตัวนี้บ่าวเล็ดสิกีมามิงน่ะ Smart Choice 99 149ให้ตัวน่ะแม่ยามเกาอีกก็อะดูแม่ยาม Smart Choice 149คุยกีเกาหลีบ้าอะดูก็99ตะกี้149เกาหลีเซ่สิกีมาดามสิซูแม่ยามดะคุยงากีมาตุ้งดะแม่ยามขังบังมาเลยกันนี่ก็กันมาไกลโน่ดะแม่ยามห่วงบ้าดุกันนี่ก็แม่ยามน่ะตั้งบ้าแม่ยามน่ะคอมเมนต์เซกชันได้ยามให้บีเร่คุยไล่ระบกิดีไกลโน่ไปชาไปบ้าเซลไปบ้างตะกี้ดุกันงาตัวน่ะกราบตัวนั่นเลยเด้อะห่วงบ้าไล่ระบกิดุกันไกลโน่นะแม่ยามสาวบ้าเลยนั่นน่ะคุยคอมเมนต์อีบีเร่ไปยาวไว้บ้าก็อะตอนนั้นสิกิสิมาดิตาเซงนะคุยไล่ระบบุ้ยกันละอินาคนบุ้ยกันละมิดเดิลคลาสแฟมิลี่บุ้ยกันละปุ่นน่ะมักกี้นุ่งไงบ้าวิดีโอมาโอยแล้วนี่ยามนุ่งไงบ้าดูมาฟังมาโอยแล้วนี่ให้ไปสิอาหารบ้ามักจะได้แม่ยามได้คุยกีฟงดกจะดีแม่ยามลิลงเซซิงกิลำบีตัวนี้ก่อนนะเยตาอูกทาริบ้าฟิลาเดเทลีว่าแม่ยามเสตเซงนะอวนบันนี่ลงจะจริงแต่ดีแม่ยามสมัยน่ะตัวมาพัมแต่สมัยน่ะนานนะคุยกี่อะไรบีระก็ดีเห็นนะนุ่งไงบ้าเห็นนะฟาซาบัลลำดำมาสวยนะโอ้ยกันนี่ให้ไปสินี่ก็แม่ยามแต่คุยนะให้จะนิ่งเสียอะตัวแม่ยามคุยนะซุ่มหลักจะริ่งไงมันนุ่งเสียสิดะคุยแม่ยามคุยมาปานจะถูกเจอแก่อะตัวก็คุยกี่การีมาตรงกระนั้นงั้นสิโปรแกรมสิสิลิบันโอให้ไปตัวแม่ยามตั้งยิงมินสิอะตัว Smart Choice 99 149แม่ยามวางตั้งงั้นสิขุดตั้งมากระดุยนี่ก็แม่ยังมีนักเสียดูก็คุยเห็นนะคุยจับขดปะตั้งไรปามาสู้โอยแล้วสนุกให้ไปกี่ว่าฟังแม่ยามนะคุยคอมเมนต์เซกชันด้าดูก็วิสต์ตัวบีระอูดูก็แม่ยามนะสู้งั้นสิโปรแกรมมาสิแม่ยามมันนี่พูดปมบ้าสินทุงนะอุหันบีระมาตุ้งด้าแม่ยามนะคุยจับขดปะตั้งไรปามาโอยนักพนันมาด้าเจ้าบุมาเต็งโอยแล้วนี่ให้ไปสิแม่ยามทำสักแก่ Grand Opening แม่ยามสิได้เลยดีกว่า Grand Opening of Smart Choice 99 149ให้99 149ให้ไปกี่มินิงสินี่คุยนัดหลักจากกันด้วยเสียก็ยามนะคุยกี่99ให้จะแม่ยามรูปีสวยกันด้วยนี่ก็149ให้จะรูปีสวยกันด้วยนี่รูปจามมาก็ยังใครกี่มนุษย์ได้เลยบ้า149กี่มนุษย์ได้เลยบ้าประดับคนที่มักเลยนะมาพัมเสียพังกันด้วยนี่ก็อะดูมารู้ยังไงสิทาร์เก็ตตัวรีบสิกระมบ้าคุยกี่คัสเตอร์โน้ให้เป็นจริงบ้าดูงั้นสิกี่ออฟฟิเชียลโอ้ยบ้าเท่าไรคุยกี่ใครให้เนี่ยแม่คุยเบสริบบิ้นกักปกี่ให้ตาเลยริบบิ้นกักปกี่เท่าไรมาสิมาเท่ากระนั้นปังทุกกระโดดนู้แม่ปุ่นยังมีนะสิดูว่าคุยสู้สรุปยาบ้าหลักจะระวันนี้นะแม่กระดิกมาเท่ากระนั้นสินกระโดดนู้ให้ดูมาสู้ดิฉันใครเลยนู้สิได้ยาวริแม่เสียเลยเลยอะไรอย่าซิมงาตมาเลยไม่ใช่ปะเลยซิมเฟรชนะโอเค911 Floral Decor สิ่งไม่กี่ตัวน่าตัวบีบอยตัวนี้ปะเอาโอ้ยซิมมาเสร็จตรงนี้พอดันตัวไอ้ตุ้มปามระมวยกี่เลยดีไซน์จ้ะปามไหมโอเคยามนุ่งไอ้ตัวก็ proprietor ยามมิคิลยาม proprietor ต้องอุ่นจะแกยามตั้งหลักไปโยคุยริบบิ้นกับจริงไงตัวเนี่ยคุยวัยอามันนี่ตั้งสามีน่ะเสียมาก็อาหารมักจะได้ยามบุษตรามนกจะดีตัวก็คุยกี่ยามมันนั่งสิก็ห่างตัวกระโดดริบะคุยกี่ Smart Choice 99 hyphen 149 ให้บางทีสิ่ง meaning เสียที่ใครโอ้ยด้วยเนาะอะดูที่ปันดึงมาได้ยามบ้าหัน short introduction น้ำตั้งทำไปอยู่โอ้ไอ้มิงไว้เมื่อมิกิลเลยฟอร์มน่ะลิลงจะจิงมามังเล็กไอ้ยุ่งมามังตอนนี้ห่างจะได้ไปโซ่เสียเชียงน่ะได้กันเสียบเสียก็ไอ้เจ้าเนาะมันนี่พูดอะไรดีว่าให้ตาเด็กก็ทับสุนิงบ้า business ตัวนิงบ้าดูกุมบ้ามายามันเลยบ้าดูโดไอ้น่ะเชียงน่ะดูบ้ามายามดูมวยด้ finance ปีระก็ปดบริษัทสิ่งเสียไอ้ยี่มาฆ่าแต่ยี่มวยน่ะตัวเราก็มวยยี่ business ตัวมายามเสียมายามตรงมินนั่นวันนี้ให้ไปกันเสียบแต่ไอ้หกลูกเจ้าวันนี้เชียงน่ะให้ตัวหกเกอร์กุมบ้าได้ที่ดุการตรงงานมาจ้างมาจ้างเลยใกล้กุมได้ใกล้เดี๋ยวพม่าน่ะตระก็ yes district กุมมาตามเมลงเลยดีว่าซึ่งมายามอะไรเปอร์เซ็นต์ซึ่งมาโพสไอเทมเสียว่าบ้าให้ตาเด็กก็มา market อันเดอร์บาซาร์เลยหลับก็ได้ยามนะบาราดูก็พิชาไอ้ยามจะสาดแต่ว่าโอ้ยบ้ามาให้ดีมันนี่ position จริงมาเลยว่ากินนมยามเลยเสียสุกุมแม่สิได้นะให้บดี
facility ดอยามนะคุยยามนะคุยการนับกันว่าพังเงินบายใจยามน้อยหิงมินนะไปว่าเขาหลุดน้ำมันสุยาวอีกยามเวลาคุยน่ะสมคัญนั่นหลักสบะมันนี่ปุ่มยามเสียงนะฮะแต่ไม่พุ่งคุยมาก็เหมือนกิจทับโตหายไปดีแต่เสียงนะอวยบ่ยารวยให้นั่งคันเลยกว่ายามบ่อยกว่ายามทุกปีรักภาษณะยามเกี่ยวว่านั่งอาศัยกี่เซลตามพร้อมครั้งเดียวว่าเซลตามพร้อมครั้งนั้นเลยเราไปจิ้นเล่ากยามเมื่อกี้หิงนะเมื่อกี้ลำบีมันดิช่วยนั่นปีนั้นวีนี่ให้ไปเก็บประธานจะมาทำใจกว่าไอ้เนี่ยสุขาเลมวยเนี่ยซีอุบมาทำเดิมมวยจูบิสเนสตรงนี้ไปก็อาสามากันนั่นลุยนั่นหลักกันเนี่ยไอ้เนี่ยสมัยลุปาจันนี่ตั้งไปแล้วก็ดุมบิสเนสของตัวไปยาร จันนี่ไปก็ดุมบิสเนสของตัวไปยารว่านั่นแต่ก็ something ดุมโตไปยาร โอ้ยตัวยามมันก็สิกี่grand opening นู่นมิดเสียสิ่งใส่ grand opening of smart choice 99 149ให้นะหางดอกจรีบัดดุมบ่าวเด็ดเสียสิดาหลักปีนี้มันก็สิ guessing ให้แต่ guess ไม่เอามาใส่ซะคุยไม่ได้ไปบีเต้มาสิ่งนี้สิ่งไม่เอายาวดีกว่ากันก็ดีละไอ้เดีย guess ไรเสียบิจูแหละบิจูให้แต่กี้นิกี้แต่กี้กิปาแล้วแต่กี้ไอ้กี้เลกากี้อีปูอ่ะตอนนี้อีปูก็ปวดตังใช่ไหมเลยให้นี่กว่าอะดูมาพัมสิได้ลุปาจ้าเมงใครมานุ่งแต่ล้อยพังเงี้ยสิบุจุ่มมีจ้าหรอสิบุเอาเย่ก็เขาถ้าไอ้คุยดิท่าจะเดี๋ยวเสียงนะฮะลุปาจ้าเมงใครปีแบบเขาที่มาทำดูลุปาจ้าเมงใครปีปวดเลยริบราสิเนี่ยคุยขันจะดีเสียอะดูเนี่ยอีปูกี่ว่าขันตะการีเผาวิบะกี่ตั้งให้วิวะคุยดิพยานะเราอะดูมากี่ปวดตัวใจคุยอูดรีบะเขาที่โอปันตัวแล้วก็ยังนี่ก็ไอ้บางวันตาsuggestion ตัวเจ๊ยังขันยามน้อยดูดูการเสียหายสังกัดมินเนอร์สิคุยปูให้ไม่ยามมาได้ดีเกสหลักปีนี้ไม่ยามมิเชลไม่ยามสิกิมันเต็งกันเลยนั่นก็สิ smart choice 99 149 outlet สิยามแบบ proprietor มิกิลกันเลยนั่นน่ะสิริบันสิยามก็สิริบันสิมาตกครั้งนักสิเกบุกหันปีเดเสดูดีกว่าบุกสิการหันปีนี้บุกไอ้ยี่วัดนี่ปีเจเลยโอเคแต่มันน่ะปีบีเลยนี่ก็งั้นสิบุกสิงั้นสิหลักปีเด special guest สิงตัวมันนี่ผมยามกิเสบาตัวบีดูกุมบ้าคุยกี่ให้นี่ไม่ยาม actor ให้ตาเร่ actress ให้ตาเร่ก็ตัวไม่ยามเสียสตาคุยกี่บุกปีบกี่ทอรมเนี่ยมาทำแม่คุ้มว่าตั้งคู่เสียอุดระบมาเลยคุยวิดีโอดับบุดีห้อยวิดีโอดับบุดีแม่ยังบีดีก็ดูมาพัมเสียเลยบีดีไม่ยามบุดียามแต่มีคุณท่ามุกตันนิติลิเสียจำนะปังทุกสบัดดูมาเท่าไรนี้อะโดยามบ่อะแต่นุ่มิตสังกัดแต่นะกวากจะตานุ่มิตสังกัดไปมันสิบุกไกลเลยกวากจะตาสังกัดจริงๆสิเจไปได้ฟ้าว่านุ่มิตให้ตาเร่คุยกี่เรื่องรักเล็บเส้นบ่ไตวิ่งปวดอามาโลบ่ยาบ่กี่ไตวิ่งให้ตาเร่ฟ้าว่าน้องไอ้บ่ตันบ่กี่ดูกี่กันเสียบแต่ไอ้น่าฟ้าว่านุ่มิตจะขันละก็ไอ้ตัวจะบ่เนี่ยยามมาดูมันนุ่งจังจริงไงแต่ก็ไม่ยามนะยามเขาร้านไงนะริเซ่คุยกี่ลูป้า99ตะกี้นะ149พอกี่มันนุ่งดากรีประดับผู้พังอีบางให้ไปสิเนบกว่าวิดีโอได้ยังหันริงไงดาดูการเสกคุยริบันบุดีเลยก็อากามันนุ่งจังมินากระดุยนี่กว่าอะดูไม่ยามดาหันให้ตารียามมันนะฟิล์มจะเขาริงไงแต่คุยเทเลอร์หันปีนั่นนะอะดูไม่นะกรีไอเทมส์ฟังกระดุยน้องให้บ้านนะฟังเจ้านั่นนะไอเทมเซ่คุยกี่อาหารแต่คุยกี่คุกรีไอเทมให้ตารีก็คุกรีไอเทมเซ่สลิเจคุยกี่ glass set กุมบ้าคุย club set กุมบ้าก็adagi kanolai table chair ayam loi shure table chair khari ma pana hana sangala le rame koi ano ba koi ye kanoni Gautam Buddha gi Gautam gi koi ye gamla ano ba si latest maman sibu kya ga pi ge maman si je 149 lakani adadi khong am toi si sei da ha pa yai je se samna ha da koi na sum e yeng jab da gamla sa ba ya re gamla sa ba ya re any flower ko ke sa ba ya re ไล่คุณไล่ไว้นั่งคุณมาสุยานี่บุตรสาวนี่ก็ยัง anything เลยอะไรมาจูลอยเลยกันนี่สิดามาจูกระมังคัลกันดีเลยมาจูเจเกรเลยกันนี่กริลเลยกันนี่มาจูหุ่มอะดูยามไปไอ้วามให้จะเก็บมันนี่ปูมาร์เก็ตเซปอดเซตั้งเงี้ยคุยสุดมีอะไรบ้างอะดูมาลำดับมาสิได้เลยบริบาคุย middle class family ดูก็ lower class family ได้เลยบริบาไม่ยามสินะคุยปวดสิ่งที่ตั้งคอมเพลนต์ต่อไปเสร็จตุกิมาติข้างกำดรมเนี่ยบ้างอะดูยามมาเทงนาจารีเซคุยดูสิยามนุ่งไงบ้างพาวเอไกกินว่าได้อะหุ่งบ้ามาหดดุปีรักภาษาใช่จะคุยในยามไปกินแต่ว่าบีริเซเกมตันเตวาจารีเซมีนักยามมาเสร็จใจบีรักกระดับผู้บีรักกระดับนะ business ตัวบีริไม่ยามสินะกรีกินว่านั่งนะคุย market ถูกไอ้ดีให้ไปอยู่ห้างเสร็จ compulsory หลักกันนี่ให้นักขันเลยยามบอกมังจงนั่นนักกรีให้ไปยังไงอะดูไอ้ market ถูกไอ้เจ้าวันนี้ที่เชียงนาดะไอ้น่ะเชียงนาดะไอ้น่ะไอ้กันเสียบเดียวคุยอิสราเอลเลยดีบ้าไอ้น่ะก็ใช้น่ะจะหาน่ะมังได้ให้เจอกันเลยอิสราเอลคุย business ตรงนี้บ้าให้ไปแต่การบ้านเรานี่หกดงนี้บ้าเลยว่าสิ่งตัวใช้awareness ไว้นะใช้อะไรแบบนี้ตัวคุยอิสราเอลปุ่นจันดาระกะทำไมเนี่ย business เซมันนี่พูดสิดะทำไมตัวจะเกี่ยให้ด้วยนะไอ้อิเรจ่าคุยมายังนะก็โน้ตตัวบุตรโน้ตคุยเอาเงินบะมีเต็มจะคุณจะเลิกก็เอาเงินบะตรงนี้บางทีว่าขลุ่นได้ยิ่งตกจับใหญ่ยามบะตัวมาทำสุดสับจารีเขาจิสังกาบางทีมาทำริบบิ้นกัดติ้งที่ไต้มิงเสียกว่าอะตัวริบบิ้นสิกักนะบะตัวเสียเราหนุ่ยหุ่มเราก็ไม่เอาไอ้ไปปูไม่เอาส่งตั้งเลี้ยงสิ่งที่เราดูว่าปุ๊บกับมินอะไรไม่เป็นไม่เอาส่งปุ๊บหลักประโยชน์ใช่สิดะ
पुलप लेबिरिबा मयाम से पुलप थोमजन बियो ने गेट मपान सिदा फोटो दसु फजनबा अदुगा गसी हांगदोकचरीबा अदुगुंबा याम होंगबा हाइ तारे लुपा 99 दगिना 149 पीबा अदुगुंबा प्रोडक्ट नातगी योनबा अदुगुंबा दुकान संगाल से मयाम पुनम तो ओमसन बिरो मयाम पुनम तो ओमसन बिरो अदुगा मयाम न खुबा पुनम ओनसन लगा कोई खुबा खुरगा संगामिना सेबको को सेकेंड अमतंग आबिको सुमना कंद लेबिरिबा मयाम से तलाक पियो प्लीज अंतलाक पियो कईगिनो द स्मार्ट बायर चॉइस सुमाइना हांगदोकपी से सी मयाम पुनः सपोर्ट तौरगा सौगलगा हांगदोइनी हाइबगी मेसेज से मयाम उहनमिनसेबा कईनो द मी मंगा तरा खतंग सपोर्ट तौब नते इवन बिजू मसासु यावरि अतोप एक्टर मयाम लागा सी सपोर्ट तौमिनरिने अदो मणिपुर पुमनिल हलसी दुगा मसाना मसा थबक पिजब मयाम थोलप ओइरसनु हाइबगी अखोय अदुंबा पांडम दंग सिगी रिबन से कमिनरसे इपाई पु अमतंग लापियो ने ख्वाइदे अहन अमतंग लिंखपिरो इपु ख्वाइदे अहन अमतंग लिंखपिरो कईगिनो द नहांग अदुगा इमाइबेल सिंगी लक्ता ख्वाइदे अहन इमाइबेल अमतंगा बिजुगी नाक ये तमतंग लेपिरो अदुगा नसिगी कईनो द अहल मयाम लरेगा नहा मसुइबा मयाम खोइना सुम अहल लमन कईनो साइ हाइबा खसु लैबनेबको अदुना अहल लमन हाइबसे खो यंगजा अखोइना नुंगसिदबा यादे सपोर्ट तौदबा यादे अमतंग रिबन से पुन्ना पाइमिनसे इपा अदुगा इमा अदुगा बिजुना तौका असे अदो यामा मिकिल नाकंद लाकपिरो कईनो उद्रेने प्रोपाइटर लो मांगरे प्रोपाइटर लाकपिरो नाकंद लेपिरो अदुगा मयाम मनिंग दको एक कपगा खुबा खुबी सिको कोइ सोम नाकंद वीडियो कापी फोटो सु कापी कासे ख्वाइदगी होंगबा मणिपुर दा अदुगा अनौ अनौबा मायोंदा लादबा कासे वाकुसे अदो ngasi कोई अफबा नुमित अमा ओइरसनो दुगा मसाना मसा थव पिजब कया कया मा कोई लाख लग मतुंग दा मयाम अनौबा मायोन अमा दा लाख पिरसनो इपु ngasai lupa 150 पिबा पोट यारो मि थाजदब दम त येंबियु ने याम मिकिल लाख पिरो येंबियो इपु राउंड तंग चंगा येंबियो अदो यामा चंगजरक मतमदा अखोइना सुम उजरी से चौरकपा मा हाना येंमिनसेबको अखोइगी युम अमदा चंगदबा याद्रबा तंगाइ फदबा हाइतारे सम हाइबे साइसिदा डिश ngasai कोई प्लेट कई योंगनबा प्लेट ऑर्गेनाइजर हाइतारे को असोंदे त हौरजी प्लेट कोई को फॉर्मजे तुम सोंदा येनु हावरो से सोंदा ले प्रोडक्ट रूम जे पिक्चर पिएगा पोसे लोकी मते आई गिदी कनोने गोदान त प्रोब ले सिदी डिस्प्ले खतने गोदान सोंदा ले जम तो उपियो ओके गोदान लेरिबा ओ सी गोदान ने बा चौबसे ओके सैसिदा मयाम खोगी गोदान चौबम ले मथक्ता से सिसिना मयाम सैसिदा लोइना म वेयर हाउस ओइदोनि को सिदा प्रोडक्ट से लोइना म पैरा थमा सिदा डिस्प्ले नि को सिदा खोगी ले तो गमला की खोई यानबगी यामाजो ngасagi yamagi rate yam nungai gi ba khoi thamoi da su aduki matik penjaba phau gi ba ko rate to goloi na khoi kayam hongmono haibado adu dum tang haibiram okay rate si ko sidai jida khoi 2 piece tai tare ko with 2 piece ta khoi 149 lakani ko se ngасagi maming da palliba smart choice 99 149 hairiba maming palliba 149 si meaning si mathok po ure adagi pai tang moi doi ni ko 149 tang bani oi du se sidagi hena tang ba la ro la lei su lei tre waram de ko no ju hen ka pe rồi hoi adagi sida school bag angangi ko angangi school bag le adu lupa chahum jamri ga de pi chahum jamri market ta leibo do akoina 149 ka tani pi do sida angangi school bag ko yam phajai aduga khogi document hong e dune aina customer mayam na document harau do male sidi adagi se nasai peti do nupa khogi peti le hore peti miyam le re peti yaw da matam da koi tara na pun ma yauri ne si amaroi ba koi adum ba koi kaino mani ko bel se amaroi ba kudum ba dress amani ko kaya ga di ching sidai da khoi 99 da gina 119 da le re si ani sina quality ani ne ba le quality ani ne okay 99 and 119 hai di lupa kun khatani le yes lupa kun gu ya mai karwa sam lik e kawai to no profit pu le ja lupa profit se akoi di yam kana profit da ina depend togre seng na de ngasai nei kan se ba gi do ngasai gi leiba ngamdraba parja khai gi leidana leijari ba khoi gi market ta kano to ba public lejaba khoi sum leidana adungumba gi import to bangam bada adai myam khoi gi society je myam himina bagi bakhalon de nei tawrisina yam ba se pithok pakandana sum pithok pakandana sambau da pithok re do ta sambau de yaw sam ju yaw gram ne khara donate dum to thok donate dum to thom no ma le ne pithok pa se am kan man le sam ju khara sum sam gi sautik tang khak se ba atai tai product to offer pi na pi ne sam di offer pithok ki bera ka ba atai tai lei se mathak ke rek le tu rek ahum pan banga tani makhan je mai makhan variety mari le re khoi khoi gi yum da chakhum da thamba adai di khoi gi mi lak khom ka da su cham cham thamba ga khoi gi hai lai adai di pot chai ni thamba su yare ko asina mai rate tu thare 149 wow okay 149 मैं 149 है जो 150 ni ko sai ju lupa ma halai halakte kai khana halakani koi halakani edu so lupa halakani lupa handu si ai da koi du hai ni
ลูกป้าจะปีเลยหรอผม เลยเรียกว่าทำแม่ตะกี้คนมีใช่ว่ารอลูกป้าว่าเราค่อยนุ่มหันกันนี่ โอเคลูกป้าให้ที่ลูกป้ามันกี่ value ลูกป้ามันกี่ value ยังเลยลูกป้ามันกี่ value ยังวางไง เมื่อนาทีขลังกันนี่เสือยังใครให้ประตูเอาดูกี่กันเซฟเลยเดียวค่อยลูกป้านุ่มหันกันนี่ ลูกป้ามันลูกป้านี่เลี้ยงมาสู่หัน ลูก กัน ป้า นี่ นี่เลี้ยงมาสู่ค่อยน่ะลูกป้าจะปีเลยแต่ก็จะค่อยมีไทยว่าเราจะนุ่มหัน อะตัว customer ดูนะไอ้เราจะเราเสียตัวนี้ต้องเสียแล้วมันกี่ให้กันที่ใคร เอา จะ ดูเราก็ที่ไอ้ดี welcome นี่ป่ะตัวนี้ อะตัวนี้เขาค่อยหายใจดีสักหน่อยก็ห้องมันทักษิณลูกป้ามูฮัลลิปตัวเราก็แต่ว่า customer ดูนะค่อยหายใจนิ่งมาเสียตัวนี้ตัว เอาดูกี่ดีไอ้ customer จริงดูน้องชิลิ ไอ้ยังขัดเอามันขัดอะไรแบบลูกป้าหันหลังที่น้องซีเป็นทรีซีไลฟ์แต่ลูกป้าจะปีหันหลังกันนี่หันหลังกันนี่หันหลังต้องหันหลังที่เขาไว้ตัวโน่นขัดอะไรกันนี่นะค่อยหายใจห้องนี่แต่มาทั้งตลาดมินเสียมาทั้งกี่เรกเสีย เรียกมาคันมาดีนี่ก็เลยใช่มาดีไซน์มาดีสิเรียกงานตัวนี้ สิเปลดก็เป็นเสร็จ สิเลยทำอะไร ก็เปลดก็กี่เสร็จ กับเปลดเสร็จเลยได้ไม่มากี่เดี๋ยวให้แต่ละซีซันซีเลยแอปเปิลกับเสร็จก็แอปเปิลยี่สไตล์นี่สินะสินะกลาสก็กันนู้นเลยว่าเสร็จงานตัวนี้มากี่ไม่เสร็จงานตัวนี้อะตัวยามบ่ไอ้น่ะยามน่ะค่อยเขาสิพอร์กไปให้ตาเลยเขาสิทำไว้แต่พอจะความตั้งไอ้สักแกมาบุ้งมาป้าซิงน่ะฮันเดกี้จะฮีเสียเสียจะเข้าวัดดูดีกว่ามามังดะมึงตะเต่าดะมงดะฮันเดกี้มามงสินะเห็นน่ะสักคนปะเห็นน่ะโควิดมังครับนี่โควิดเลยจำนี่นะมีเสตุกิมาติกสุกุงนะอะดูก็จะเข้าบ่ให้ไปสิยุมดาสินะหอยทกตะกระดีดุมมีพุ่งคนที่มักจะเข้านั่นแหละนี่วันเด็กจะฮีเสียอะดูมาบุ้งมาป้าซิงน่ะมันเจนซิงดะมักตะตะขินาเจ้าน่ะปีบังกำดับตัวยามไปดูการสิลากะดีลูกป้าลิซิงมันน่ะไปกี่ปูยาเลย อะดูนิ่งงจูฮารานี่ไอ้ดิลิซิงมันกี่ไม่ปวดสิปูมันตั้งแต่อาสุดาขินาจะยามเองก็อะแต่ก็ปวดสิดปูแต่จูอีกการก็ปวดตั้งแต่นั่นเตะสิได้จะยิงบิโรนิ่งงชิงนะจูยิงบิโรตุอะก็ยิงสิปูมันตั้งแต่กันนั้นแต่ก็ยิงเนี่ยสองลิงบักกระดิ่งได้เลยร้อยอะดูก็มานิวสิงนะเห็นนะนุ่งไงก็ได้บอกว่าฟังมันนะไอ้คนกี่มาบุ้งโดมาเซ็งหายไปได้มาบุ้งเซ็งเลยจะได้วันนี้ไล่แล้ววันนี้หายก็มาอย่างว่าแล้วมันนี่หายไปว่าขลุ่นสิมาฟังสิได้กี่การิบุบ้าสมาร์ทchoice เลยวันนี้หายไปกี่ possible หลักตาก็ดีไอ้คนกระโดดตกตัวมันเลยวันนี้ไงโอ้ยเลยหายดี problem สมัยเลยรวยว่ะอะดูก็ไอ้เนี่ยยังไงแต่ละคนเนี่ยการิบุบ้า price ยังมันได้ quality เลยแต่ว่าให้เราดูคนดีกันเนาะชนน่ะละกันนุ่มยิงบีบีอากันนี่ก็ quality ยิงบิวตัว quality เจ้าคนยี่กันเนาะเนี่ยตัวเปียกปฏิตัวเลยก็อะดูก็ซีนนุ่มคนยี่ medium quality ให้มาโอเคจะน่าประหยัดว่า quality medium งานตัวนี้เดี๋ยวให้ไปเดี๋ยวคนยี่ high quality ดีกว่าดีกว่าซีนอะไรก็เป็น medium quality นี่ไอ้เดี๋ยวมีรักตินประหยัดว่า quality ดูตัวคนยี่อะดูมีวันเด gift มาปีมาตั้มดาดักน้าเว้นปีมาตั้มดาดูโมมีนกตั้มแล้วก็ดูดุมบางอาตัวนี้อะดูไอ้ยามไปไว้ชานะไอ้ปูดำตั้งหังจะเก็บกว่าไอ้ปูน่ะสมพงษ์ทุกปีหนึ่งบัมเลยไอ้ปูอ่ะคุยนึกว่าสักเขาบสิบุดักขินาสิบุลุปะจันนี่นักดักขินาปีบยาบสิบุสิมาตั้มดัดดิตาเสงนะมาพัมมาสิดาดุการหังดกสรีบเสียที่สินาดีมังลานะมาเลยรำมาดูมังเผานะฮัลแล้วนี่ให้นักเลบะเลยอีบะปุ๊ดสิ่งสิลุปะจามอย่างขยี้มันนุ่งเดลัยวันนี้ก็อีเผาปีกี่ปูไอ้ที่น่ะอาป้ามาโชว์ยาวดีก็อะดูไอ้ของที่อามาเล็กนี่ก็อีเลยตัวหนึ่งไอ้ที่น่ะघरीอยู่ข้างเลยघरीกระมันสุดาไปให้กันโอเคอะดูอีปูอะคุยอีไม่กี่ได้กิฟต์ตกจาระมากี่อีปูกี่อาป้ามาดูขันบิโรไอ้ประชาพิจารณามากี่घरीไอ้ยามันนั่นเตี้ยสิเดี๋ยวไอ้สุกัสต์งามิดาอีปูเช็คนะหายไปได้อีปูมาทั้งเกียร์คุยหลักสมัยตอนนู้นอีปูกันแล้วก็เลยบิดามาบอกก็แล้วอีปูน่ะป้ามาघरीดมตะไปบิวปะไปบิวกระมวยด้วยเนาะอันนั้นไปบิวอะไรเสียวตรงมาเลยอีปูอีघरीมาขันเลยหายอะดูอีปูอีघरीเสียมตั้งยังมินะสิดูลูกป้าแกปีบघरीโนหายไปดูโซ่หังมินะเสไอ้น่ะกันต้องจะว่ายิงบ่ได้อังอยู่ที่ไหนว่าที่สิต้องจะเกียนะโอ้ยคันเลียวโอ้ยเลยนั่นน่ะสิกี้ปวดเสียยามน่ะไล่น่ะเรียกคุยอังอยู่ไหนต้องว่าขอดว่าอชงบุสุนติใช่ปูรุจะพงยาปูกี่ยงกี่घरी से यार कितने बा हाँปูกี่ยงกี่घरी से यार कितने बा यान गे तो यार कितने बा अदो दी याम अदो lupa क्या पी किम ता हंग स्लाउ नि पू याम तांगम दा मोय ना lupa साम गा नि फु मपन भाव की मनुंग दा लोय लै बने हा गा lupa चहुम चमरी गा हाइज लगदी लौगुम से आइना सु पीरोय बको इपु अदो अम ता हंग जे मोय थमोय सेंग तौब्रा हाइब सिम याम बा से इपु की से खोइना गिफ्ट तौ जगे बको अदो केनो तौब्रा खोइ की कै हाइनि lupa क्या पीबो ओय सी पोट से अम ता हाइबि यु ने सी ममन जे कनो नि 149 गेता नि एस नै रे इपु चाम गा नि फु मपन खतनी अदो सिदि खोइना सुदुम पुथु पंगमी कैनो नसा नसुना लैजरगे अदो काय रे पी दोइनो गाड़ी से ai là được पैसा पुथुम lấy cái gì đó nate khudon tamjabane yamba yamdaba na lausan biyo bako khudon tamjabane singamai 360 se pu pak una dauna te khoi su toina la pangam jaroi bako ma ko ju sei jam sala bane halu sale du wei rabni ai yo ju ji sai chei je mat putum sura bane hoi ya tau ne du akoi ga ka he na hanna banate da chahi yang kai hum pu muk tare ada ai da extra one thai ge
세 안강세 ꯍꯣꯏ 마세 양 호나 간바 아이나 세가 가이든 살림이 아이나 юм지 제대로이래 아하 아도- yumna hek nakan sidaisida 아 진짜 그때 장가가 레이래 아 아코이도 양 지자바 안강세 만 호나버세 초래 랩도바 아이 좀 얘기미 아 아이 어떻게든 쇼 먹은다 발기 슈터리니 양 호나버 깔리 팔 호노 아ದ나 마 무슨 말이가 또 저런 보나테다 야마 배우 사나 레르미미 아 시가 사갈락바 시비 스카인도나 마기 호나버 양 깔리다 아나 거기 좀 강내나 거트나 아이도 무슨 산투이니 에스 무슨 호나 간 호니 페샤 파이타 호나르 호나들 디가 마이 페샤 파이트 나트라 호노 우리 술래 코노 아이 이때 누가 좀 많이 바라 로르게 뭐 하이리비 얼마 뭐 하이리 봐 하나 하이너리지 ado ipua sumai to ipuna ngasi pot ahan balai ba customer oire ba ko Hoi. ipugi pocket ta yawi ba lupa tara dong su dukan si oina lan oina ba hai ta lupa tara khatang pibi yo adu di su ai kano to cover je hapo lupa tara khatang Gari cover haplo. lupa ठीक है cover hapiro ba ada mai cover to hapiro ba ku yang hena pibi kano lupa tara khatang ya tara to piro lupa tara dang pibi yo ipu 어 시합게 nanti lupa tara dang pibi ya ada si sima lai oina la ga ya pibi yo ya ko ya mai pa ko ko ma ya 아 누가 바전나 gari makhum makhum ale re adu yaw adu le re somna ahu dukan si yang langi ya dong si langi si sum lang da dia hong 어 dukan 아다 이제 비 뭐. gari je pack to pio ba 걔는 막 고비가 si ma ko 영. gift tala piyo ipuna gift set da piyo si imagery si represent to piraga antang gift set da piyo lupa tara budi ipuna koi mai pak na ba koi ni ai da pibi de ko sumai na se 빠요 이게 막. ah 이거 pibi 다 깁다 와봐. gift to ga sama na 어 지금 망골로로 타고 부리 먹다. 시대 내 거에 한나 하겠데 뭐 이거. koi na se ba 아로 바우디 거기 따로 할로로 저 기자 거기 아이 오자 거기 버니 시리 리로 해 세컨더리 세 아시다 오자 거기 버니 여기 뿌리 페이지 잘라봐 2000다 페이지 잘라야 ko mai min kai ko gift ta hang biu da na 민디 컨드리 뭐 시대 뭐 뿌리야 봐 이쁜 거 시대 그거 오르고 어 비주 비주? 바오로 들어 아로 나 비주가 까이노 biju ki ne ipua biju se khoi gi manipur gi film khoi gi actress hai badi khoi film company ba ko mangon da gi dialogue ma tang tawro na ta hai biu ne ipuna yang hai 아이 하는 거니 사이 레이럽니 ah ado matim tang ai 나는 마티엠 Kui do bibiro ya. 나는 꿈 깁도 ipuna pa mo do matiam ta bijuna kano to piro ya 와 아무도 mo ya hum ne mo loi to che 세 개는 떨어게 우디 아이 왜 다이로그디 하이디 까오 야오에고 엄마 마사 sumai tau se khoi na sum dukan manung se chang matam da sam ha da biju se khoi gi lai ba khoi gi ibung ama lai ba ko mangon da khoi da khina si madi ngasai gi khoi gi si gi smart choice 99 149 se se lupa 99 da gi na 149 ho loi lai ga bani ibung na pa ba ma si da gi lai bi yu hai da na request to bi ba du ba khoi gi ibung da hai ba hai ta re ne adu gi dai lo ma 어 봉지 하나 사들로 ibung se any ama ya ma si mai cham chap ko 하이접하게 하이접도노 오야야 Yamba. Ay, yung tawag Ibung doon. sabi mo. Ay, dalawa. Ipu na may idol, ipu na ne, ipu na may idol review. Ipu sina ko ilay na ba pamung sase ba ko? 야야야야 Ado nga yamba sina ko ilay na ba ibung ni? Yare. Kambyo. Ado yamba sina ilay na ba ibung ni? Yamba sina idol sa isan si baton to wala ko ni ba ko baton to wala ko sa isan no pisina yamba gi awa pa sa kangaga ko nga sagi smart choice tagi lopa 99 dai na 149 katang piba sa siya nga sa handak ki dakina to biro at ang balay daya de haydan na chandi ko de hajar ro ibung ya wa ba khangi kanga ko tau se ba okay aina baton ta chato ni baton to ba chalo yama na han ko light camera rolling action biju hantaki nya tingol sakop se nang nganalak taw ya roi ko nabung na areba leitawa tawdoi ni ko ꯍꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯑꯩꯒꯤꯗꯤ ꯗꯈꯤꯅꯥꯗꯣ ꯌꯥꯝ ꯆꯥꯎꯕ ꯆꯥꯎꯗꯕ ꯍꯟꯗꯛ ꯅꯧꯅ ꯀꯩꯅꯣ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯕꯅꯦꯕꯀꯣ ꯁ꯭ꯃꯥꯔꯠ ꯆꯣꯏꯁ 99ꯗꯒꯤ ꯍꯧꯔꯒꯅꯦ ꯂꯨꯄꯥ 150 ꯐꯥꯎꯕ ꯑꯣꯏꯕ 149 ꯑꯣꯏꯕ ꯑꯃ ꯍꯥꯡꯕꯅꯦꯕ ꯑꯗꯨꯗꯒꯤ ꯈꯪꯗꯦ ꯃꯣꯏꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩ ꯃꯤꯅ ꯑꯗꯨꯗꯒꯤ ꯑꯩ ꯗꯈꯤꯅꯥ ꯑꯝꯇ ꯂꯩꯕꯤꯌꯨ oh ai nabung soidna chatlagane hanbadane ai leirage ꯌꯥꯔꯦ ꯑꯗꯨꯗꯤ ya bro si kita lo ko kai to gem tang hai bi le kai phau bi ge 야야야 ya 야이 누가에 보다 보다 같은 거 같아. 레이터 라이르 기수 가오라 봐. Hoi. 이거 자꾸 몰라 가도 시기수.
ꯌꯥꯎꯔꯕ ꯌꯥꯝ ꯐꯖꯕ ꯑꯗꯣ ꯏꯄꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥꯒꯤ ꯂꯝꯖꯦꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯇꯧꯔꯛꯏꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯄꯨ ꯀꯃꯥꯏꯅ ꯇꯧꯏ ꯃꯇꯝꯗꯨꯗ ꯏꯄꯨ ꯍꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒ ꯄꯤꯛꯏꯉꯩ ꯃꯇꯝꯗꯨꯗ ꯏꯆꯦꯒꯨꯝꯕ ꯆꯥꯛꯀꯧꯕ ꯃꯇꯝꯗꯨꯗ ꯀꯩ ꯗꯈꯤꯅꯥꯒꯗꯤ ꯄꯤꯅꯩ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯗꯈꯤꯅꯥꯁꯤ ꯂꯝꯖꯦꯟꯁꯦ ꯂꯩꯔꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯇꯝꯗꯨꯒꯤꯗ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯗꯈꯤꯅꯥꯒꯁꯤ ꯏꯇꯧ ꯇꯧꯗꯦꯗ ꯐꯤ ꯑꯃ ꯀꯔꯤ ꯑꯃ ꯄꯩꯁꯥ ꯑꯣꯏꯅ ꯈꯔ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯏꯆꯝ ꯆꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯉꯝꯖꯕ ꯌꯥꯝ ꯆꯥꯎꯔ ꯄꯣꯠꯄꯨ ꯎꯅꯔꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯅ ꯇꯧꯔꯛꯄꯅꯤꯅ ꯑꯩꯁꯨ ꯈꯔꯗꯤ ꯌꯥꯎ ꯇꯥꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯑꯩꯁꯦ ꯏꯁꯥꯃꯛꯇꯤ ꯑꯩꯗꯤ ꯅꯤꯡꯉꯣꯜ ꯂꯩꯖꯗꯦ ꯍꯥꯏꯕ ꯅꯤꯡꯉꯣꯜꯗꯤ ꯂꯩꯇ꯭ꯔꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯣꯔꯤꯁꯦ ꯑꯗꯣ ꯀꯩꯅꯣꯗ ꯄꯥꯕꯨꯡꯗ ꯑꯩ ꯋꯥꯍꯪ ꯇꯪꯖꯒꯦꯀꯣ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯁꯦ ꯅꯤꯡꯉꯣꯜ ꯂꯩꯇꯦ ꯍꯥꯏꯕ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯜꯂꯁꯦꯕꯀꯣ ꯕꯤꯖꯨꯁꯦ ꯑꯗꯣ ꯄꯥꯕꯨꯡꯅ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯎꯔꯤꯕ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯏꯆꯥꯒꯤꯗꯃꯛꯇ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯅꯤ ꯍꯥꯏꯗꯅ ꯑꯃꯈꯛꯇꯪ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯨꯗꯣꯜ ꯇꯝꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯑꯃ ꯍꯦꯛꯇ ꯈꯟꯕꯤꯌꯨ ꯄꯥꯕꯨꯡꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯌꯦꯡꯗꯣꯏꯅꯤ ꯘꯔꯤꯗꯣ ꯄꯥꯕꯨꯡꯒꯤ ꯘꯔꯤꯗꯣ ꯑꯩ ꯄꯥꯏꯖꯔꯒꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯁꯛꯅꯀꯣ ꯌꯦꯡꯕꯤꯔꯣ ꯈꯟꯃꯤꯟꯅꯔꯣ ꯑꯗꯨꯒ ꯀꯔꯝꯕꯅꯣ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯑꯃ ꯄꯤꯕꯤꯔꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯤ ꯑꯩꯒꯤ ꯄꯣꯠ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯂꯩꯗꯧꯔꯦ. ꯑꯄꯥꯝꯕꯗ ꯌꯦꯡꯉꯣ ꯑꯩꯅ ꯑꯄꯥꯝꯕ ꯈꯜꯂꯁꯨ ꯌꯥꯕ꯭ꯔꯣ ꯍꯥ ꯈꯪꯗꯦ ꯅꯣꯏ ꯌꯦꯡꯉꯣ ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯄꯥ ꯃꯆꯥꯗ ꯌꯥꯅꯕꯗ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯅꯤ ꯀꯩꯅꯣ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯆꯥꯟꯅꯒꯗꯕ ꯅꯣꯏꯒ ꯑꯃ ꯆꯥꯟꯅꯕ ꯌꯥꯕꯁꯨ ꯀꯔꯤꯅꯣ ꯑꯩꯁꯨ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯈꯪꯗꯦꯅꯦ ꯁꯨꯝ ꯅꯍꯥꯒꯤ ꯑꯃ ꯍꯦꯛꯇ ꯈꯟꯖꯜꯂꯣꯕ ꯍꯪꯕꯤꯌꯣ ꯄꯥꯕꯨꯡ ꯍꯥ ꯀꯩ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯪꯕꯤꯌꯣ ꯏꯆꯥꯕꯨ ꯍꯟꯗꯛ ꯅꯤꯉꯣꯜ ꯑꯗꯨ ꯀꯔꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯝꯕ ꯀꯩ ꯗꯈꯤꯅꯥ ꯌꯦꯡꯉꯣꯅꯦ ꯄꯥꯝꯃꯤꯅ ꯍꯪꯕꯤꯌꯣ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯌꯦꯡꯉꯣꯕ ꯑꯗꯨꯒ ꯑꯩ ꯂꯩꯒꯦ ꯑꯗꯨꯗꯤ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩ ꯈꯜꯂꯛꯈꯤꯒꯦꯀꯣ ꯅꯪ ꯈꯜꯂꯣ ꯑꯆꯥꯄꯣꯠꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯆꯥꯄꯣꯠꯀꯤ ꯑꯣꯏꯔꯝꯃꯣꯏ ꯁꯦ ꯋꯥꯔꯤ ꯕ ꯁꯤ ꯑꯣꯏꯅ ꯂꯩꯕꯤꯔꯣꯁꯦ ꯁꯦ ꯑꯣ, ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯌꯥꯝ ꯑꯗꯨꯗꯤ ꯐꯕ ꯁꯤꯁꯦ ꯌꯥꯝ ꯒ꯭ꯂꯥꯁ ꯐꯩ. ꯅꯠꯇꯦꯕꯀꯣ ꯄ꯭ꯂꯥꯁꯇꯤꯛꯅꯦꯕ ꯑꯣ. ꯑꯩ ꯁꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯁꯤ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯊꯥꯗꯕꯗ ꯀꯥꯏꯗꯕ ꯇꯨ ꯊꯥꯗꯕꯗꯁꯨ ꯀꯥꯔ ꯁꯤ ꯄ꯭ꯂꯥꯁꯇꯤꯛꯅꯦꯕ ꯇꯨ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ. ꯇ꯭ꯔꯥꯏ ꯑꯗꯣ ꯇꯧꯊꯣꯛꯑꯕꯅꯦ ꯄꯥꯕꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯜ ꯄꯤꯕꯤꯔꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯄꯣꯠ ꯂꯩꯔꯝꯅꯤꯅ ꯀꯔꯤ ꯂꯨꯄꯥ ꯉꯁꯤꯗꯤ ꯀꯌꯥ ꯄꯤꯒꯦ ꯍꯪꯉꯣ ꯁꯤ ꯒ꯭ꯂꯥꯁꯁꯦ ꯂꯨꯄꯥ ꯁꯦꯠꯇ ꯑꯣꯏꯅ ꯂꯥꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯄꯤꯁ ꯑꯃꯗ ꯑꯣꯏꯅ ꯂꯩꯗꯣꯏꯔꯥ ꯄꯤꯁ ꯌꯥꯝꯗ꯭ꯔꯥꯒ ꯄꯤꯁ ꯑꯃꯗ ꯁꯦꯠꯇ ꯑꯣ ꯁꯦꯠ ꯑꯣꯏꯗꯣꯏꯅꯦ ꯄꯥꯕꯨꯡ ꯁꯦꯠꯇ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯗꯈꯤꯅꯥ ꯂꯩꯔꯦ ꯄꯥꯕꯨꯡ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯕꯤꯖꯨꯁꯦ ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯍꯣꯏ. ꯏꯃꯧꯅꯨꯄꯤ ꯅꯠꯇꯦꯀꯣ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕꯅꯤꯀꯣ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯄꯤꯁꯇ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯀꯌꯥ ꯗꯈꯤꯅꯥ ꯑꯣꯏ? ꯂꯩꯕꯤꯕꯁꯦ ꯀꯌꯥ ꯀꯔꯤ ꯆꯜꯂꯤ? ꯐꯥꯎꯏ ꯏꯆꯥꯅꯨꯄꯤ ꯇꯔꯨꯛ. ꯂꯩꯇꯦ ꯑꯩ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯤ ꯇꯔꯨꯛꯁꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏ? ꯐꯥꯎꯋꯤ ꯍꯥꯏꯕꯗꯤ ꯍꯥꯏꯁꯟꯅꯕ ꯅꯠꯇꯦ ꯑꯥ. ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯥꯅ ꯍꯔꯥꯎꯒ ꯑꯍꯥ. ꯁꯤ ꯄꯥꯝꯃꯤꯒ ꯍꯥꯏꯕꯁꯦ ꯍꯣꯏ. ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯍꯣꯏ. ꯑꯗꯨ ꯏꯆꯥ ꯅꯤꯉꯣꯜ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯤꯗ꯭ꯔꯦꯕ ꯑꯇꯩꯅꯤꯗꯅ ꯑꯩꯁꯨ ꯏꯄꯨꯅ ꯉꯁꯤ ꯑꯁꯦꯡꯕ ꯃꯆꯥꯅꯦ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯒꯤꯐ ꯑꯃ ꯇꯧꯕꯤꯕꯁꯦ ꯑꯥ. ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯍꯦꯟꯅ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯑꯣꯏꯌꯨ, ꯑꯣꯏꯌꯨ, ꯏꯄꯨꯁꯨ ꯑꯣꯏꯌꯨ, ꯄꯨꯟꯁꯤ ꯑꯣꯏꯌꯨ. ꯅꯨꯡꯁꯥꯡꯅ ꯀꯨꯏꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯝ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏ ꯒ꯭ꯂꯥꯁꯁꯤꯗꯅꯦ ꯑꯥ. ꯏꯁꯤꯡꯒꯨꯝꯕ ꯍꯩ ꯃꯍꯤꯒꯨꯝꯕꯗꯪ ꯊꯛꯎꯀꯣꯅ ꯍꯥꯏꯔꯝꯃꯣ ꯉꯥꯎꯁꯟꯅꯗꯅꯕ ꯍꯥꯏꯇꯥꯔꯦ ꯉꯥꯎꯕꯗꯤ ꯉꯥꯎꯁꯟꯅꯗꯕꯅꯦ ꯑꯗꯨꯏꯁꯨꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯂꯩꯗꯅ ꯍꯣꯏ, ꯍꯣꯏ. ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯉꯥꯎꯁꯟꯅꯗ꯭ꯔꯒꯁꯨ ꯃꯤꯉꯣꯟꯗꯒ ꯁꯨꯝ ꯐꯠꯇꯕ ꯃꯍꯤꯒꯗꯤ ꯄꯤꯊꯛꯀꯅꯨꯀꯣ ꯀꯥꯏꯅꯒ ꯃꯌꯥꯝꯗꯁꯨ ꯄꯕ꯭ꯂꯤꯛ ꯑꯗꯒꯤ ꯇꯧꯕ ꯃꯦꯁꯦꯖ ꯑꯣꯏꯅꯕ ꯍꯥꯏꯒꯨꯝꯅ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯁꯦ ꯐꯖꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯀꯩꯗꯧꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯄꯣꯠꯁꯤ ꯑꯇꯩꯗ ꯃꯥꯡꯍꯟꯒꯅꯨ ꯅꯪ ꯀꯩꯅꯣꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯄꯣꯄꯥꯡꯅꯦꯅꯁꯨ ꯈꯜꯂꯣ ꯂꯨꯍꯣꯡꯕ ꯌꯧꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯃꯥ ꯍꯣꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯅꯣꯡꯃꯗꯤ ngasi mazu ai janu pi woine na haini she ngasi da ba unabani adusu aina hangudrdi ba khango ai hangalle yam hoi ama ga karai di no kado no ai do yam hangalle ba mai Alo, mayumna isanu pisa kam kalu hongdo no ta hangoro da ai du khangri mo da hangdi bap tar roi ada mai mayum sina sida kawadan hai ja ꯑꯧ ꯃꯥꯅꯦ kawadan ne khoi yumna sida ai je hana di khangna bote ngasi ma khangna ba hai tar aduni ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡꯒꯤ ꯘꯔꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯗ ꯊꯦꯠꯄꯤꯗꯣꯏꯅꯣꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯄꯥꯕꯨꯡꯒꯤ ꯃꯁꯦ ꯌꯨꯝꯗ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯖꯒꯥ ꯑꯃꯗ ꯇꯟꯖꯥ ꯌꯦꯡꯉꯒ ꯊꯦꯠꯆꯔꯒꯦ ꯂꯨꯄꯥ ꯀꯌꯥꯗꯅꯣ ꯄꯥꯕꯨꯡ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯄꯤ ꯍꯥꯏꯕꯗꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯆꯥꯝꯃꯒ ꯀꯌꯥꯅꯦ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣ 149 ꯆꯥꯝꯃꯒ ꯅꯤꯐꯨꯃꯥꯄꯟ ꯑꯗꯩꯗꯤ ꯍꯦꯟꯗ꯭ꯔꯦ ꯍꯥꯏꯇꯥꯏꯕ ꯆꯥꯝ ꯅꯤꯐꯨꯃꯥꯄꯟ ꯍꯦꯟꯗ꯭ꯔꯦ ꯑꯗꯨ ꯐꯔꯦ ꯑꯗꯣ ꯕꯤꯖꯨ ꯁꯨꯝ ꯆꯪꯉꯛꯄꯁꯦ ꯅꯉꯣꯟꯗ ꯀꯩ ꯐꯥꯎꯏ ꯄꯥꯕꯨꯡ ꯊꯥꯒꯠꯆꯔꯤꯀꯣ ꯄꯥꯕꯨꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕꯤꯌꯨꯀꯣ ꯃꯊꯪꯁꯨ ꯂꯥꯛꯄꯗ ꯊꯦꯡꯅꯁꯤꯀꯣ ꯄꯥꯕꯨꯡ ꯍꯣꯏ ꯑꯗꯣ ꯕꯤꯖꯨ ꯁꯨꯝ ꯆꯪꯉꯛꯄꯗ ꯀꯩ ꯌꯥꯎꯏ ꯃꯌꯥꯝꯗꯣ ꯑꯝꯇ ꯌꯦꯡꯍꯟꯃꯤꯟꯅꯁꯦ ꯑꯗꯨꯗꯨꯒ ꯌꯥꯔꯦ ꯄꯥꯕꯨꯡ ꯁꯨꯝ ꯐꯤꯂꯝꯒꯤ ꯑꯦꯛꯇꯤꯡꯅꯦ ꯕꯤꯖꯨꯗꯕꯨꯗꯤ ꯄꯤꯔꯅꯤꯀꯣ ꯌꯥꯔꯦ
ꯄꯤꯔꯗꯕꯅꯤ 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 ꯏꯄꯨ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯕꯤꯖꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯎꯠꯃꯤꯟꯅꯁꯤꯅꯦ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯕꯤꯖꯨꯅ ꯁꯪꯒꯥꯕ ꯂꯥꯛꯄꯤꯔꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯉꯥꯛꯇꯅꯦꯁꯨ ꯍꯥꯏꯌꯦꯕꯀꯣ ꯕꯤꯖꯨꯅ ꯉꯁꯤ ꯂꯥꯛꯄꯤꯔꯤꯁꯦ ꯑꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯌꯥꯝꯗ ꯅꯪꯅ ꯁꯨꯝ ꯄꯥꯝꯖꯕ ꯂꯩꯇꯥꯔꯦ ꯇꯥꯞ ꯇꯥꯞ ꯄꯥꯏꯔ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯁꯣ ꯇꯧꯕꯤꯌꯣ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯔꯦꯛ ꯂꯩꯔꯦ ꯑꯗꯒꯤ ꯀꯤꯆꯟ ꯑꯥꯏꯇꯦꯝꯁꯀꯨꯝꯕꯀꯣ ꯀꯞ ꯁꯦꯠꯀꯨꯝꯕ ꯈꯪꯗꯦ ꯌꯥꯝ ꯌꯥꯎꯔꯦ ꯌꯥꯎꯔꯤꯁꯦ ꯑꯗꯩ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯄꯣꯠ ꯀꯩꯀꯩꯐꯥꯎꯗ ꯂꯣꯏꯅ ꯌꯥꯎꯔꯦ ꯁꯤꯗ ꯇꯣꯏꯁ ꯃꯌꯥꯝ ꯑꯉꯥꯡꯅ ꯄꯥꯝꯒꯗꯕ ꯑꯗꯩ ꯑꯉꯥꯡꯗꯪ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯉꯁꯥꯏꯗꯩ ꯌꯦꯡꯉꯕꯅꯦꯕ ꯆꯤꯌꯔ ꯆꯧꯀ꯭ꯔꯤ ꯂꯩꯔꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯆꯧꯀ꯭ꯔꯤꯁꯦ ꯍꯣꯏ ꯑꯗꯒꯤ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯥꯏꯇꯦꯝꯁꯦ ꯂꯣꯏꯅꯃꯛ ꯃꯆꯥ ꯑꯣꯏꯖ ꯇꯥꯔꯁꯨ ꯈꯤꯇꯪ ꯈꯤꯇꯪꯗ ꯂꯣꯏ ꯁꯨꯅꯕ ꯊꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯁꯥꯏ ꯂꯣꯏ ꯂꯩꯔꯦ ꯀꯞ ꯅꯨꯡ ꯑꯗꯒꯤ ꯌꯣꯒ ꯃꯦꯠꯐꯥꯎ ꯌꯥꯎꯋꯦ ꯁꯤꯗ ꯃꯦꯠꯐꯥꯎ ꯌꯥꯎꯋꯦ 요거 매세 ꯀꯌꯥ ꯄꯤꯖꯥꯅꯣ ꯌꯥꯝꯕ 요거 맷에 요거 맷 프라이스 ꯀꯌꯥꯅꯣ ꯂꯩꯕꯗꯨꯕꯣ 149 149 149 ꯑꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁꯇꯅꯤ ꯌꯥꯝ ꯐꯩ ꯑꯦꯐꯣꯔꯗꯦꯕꯜ ꯅꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯐ꯭ꯔꯤꯗ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯀꯩ ꯅꯪ ꯑꯦꯐꯣꯔꯗꯦꯕꯜ ꯍꯥꯏꯔꯅꯨ ꯂꯨꯄꯥ 150 ꯆꯍꯨꯝ ꯍꯥꯏꯔꯁꯨ ꯑꯦꯐꯣꯔꯗꯦꯕꯜ ꯑꯗꯨꯝ ꯆꯤꯡꯉꯦꯕꯀꯣ ꯑꯗꯣ ꯌꯣꯒ ꯃꯦꯠꯁꯦ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯂꯨꯄꯥ 1,500 2 ꯃꯊꯛꯀ ꯂꯣꯏ ꯄꯤꯕꯅꯦꯕ ꯑꯗꯣ 100ꯒ ꯌꯦꯟ 94 ꯀꯥꯏ ꯐ꯭ꯔꯤꯗ ꯄꯤꯕ ꯆꯞ ꯃꯥꯅꯤ ꯃꯥꯟꯅꯔꯦ ꯃꯥꯅꯤ ꯃꯥꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗꯒꯗꯤ ꯃꯥꯔꯀꯦꯠꯇꯒꯗꯤ ꯂꯨꯄꯥ 350 ꯆꯍꯨꯝ ꯁꯤ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ 360 ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯕꯅꯤ ꯑꯗꯣ ꯕꯤꯖꯨ ꯃꯊꯛꯇ ꯂꯩꯕꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯄꯥꯝꯕ ꯌꯥꯎꯕ꯭ꯔꯣ ꯅꯪꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯝ ꯇꯥꯞ ꯇꯥꯞ ꯄꯥꯏ ꯌꯦꯡꯍꯜꯂꯒꯗꯤ ꯐ꯭ꯂꯥꯋꯔ ꯚꯦꯁꯁꯦ ꯑꯣ ꯁꯤꯒꯤꯁꯤꯡꯁꯦ ꯁꯤꯒꯤꯁꯦ ꯑꯩ ꯉꯁꯥꯏꯗ ꯌꯦꯡꯉꯝꯃꯤ ꯁꯤ ꯋꯥꯏꯠꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯍꯣꯏ ꯁꯤ ꯃꯜꯇꯤ ꯀꯂꯔ ꯑꯁꯤ ꯑꯣꯏꯕꯁꯦ ꯃꯃꯜ ꯀꯌꯥ ꯂꯩ ꯑꯁꯤ 149 ꯌꯦꯡꯉꯣꯅꯦ ꯄꯩꯁꯥ ꯃꯃꯜꯁꯤꯒ ꯄꯣꯠꯁꯤꯒ ꯌꯦꯡꯅꯕꯗ ꯌꯥꯝ ꯐꯩꯌꯦꯕ ꯑꯁꯦꯡꯕꯩꯅꯦ ꯑꯁꯦꯡꯕꯒꯤ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯁꯤꯗ ꯂꯥꯛꯑꯒ ꯌꯦꯡꯕꯤꯌꯣ ꯁꯤ ꯁ꯭ꯃꯥꯔꯠ ꯆꯣꯏꯁ ꯁꯥꯏꯖꯇꯣ ꯑꯍꯨꯝꯅꯦꯕꯀꯣ ꯑꯗꯨ 이때 만나 장sal라금 다 해비우네 ꯈ꯭ꯋꯥꯏ ꯆꯥꯎꯕꯗꯨꯅꯦꯕ ꯁꯤꯒꯤ 149ꯁꯦ ꯈ꯭ꯋꯥꯏꯗꯩ ꯆꯥꯎꯕꯁꯤꯅ 149 149 medium size 139 129 시는 129 하바 ꯈ꯭ꯋꯥꯏ ꯄꯤꯛꯄꯁꯤꯅ ꯑꯣ ꯅꯨꯡꯉꯥꯏꯖꯥꯅꯤꯅꯦ ꯑꯗꯣ 이때 만나서ꯈꯔ explain ꯇꯧꯕꯤꯔꯣ ꯃꯉꯣꯟꯗꯅꯦ ꯃꯥꯅ guest ꯑꯣꯏꯕꯅꯤꯅꯅꯦ ꯁꯤ ꯃꯥꯏꯛꯁꯦ ꯄꯥꯏꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯤꯅ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯄꯔꯦꯡ ꯄꯔꯦꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤ ꯌꯧꯈ꯭ꯔꯦꯀꯣ ꯁꯤꯗꯒꯤ ꯍꯧꯔꯁꯤꯔꯥ ꯌꯥꯏꯌꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯜꯗꯨꯅꯦꯕꯀꯣ ꯇꯨꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯨꯜꯁꯦ ꯑꯃ ꯑꯩ ꯂꯥꯡ ꯐꯪꯗ꯭ꯔꯦ ꯍꯣꯟꯅꯃꯣꯟ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯄꯥꯏꯔꯒꯀꯣ ꯑꯗꯨꯁꯨ ꯁꯤꯅ ꯄꯤꯁ ꯑꯃꯗ 119ꯗ ꯑꯣꯏꯗꯣꯏꯕ ꯁꯤꯅ ꯄꯤꯁ ꯑꯃꯗ 119 ꯁꯤꯁꯦ ꯄꯤꯁꯁꯦ ꯇꯨꯜꯁꯦ ꯁꯨꯃꯥꯏꯅ ꯃꯔꯤꯇꯪ ꯑꯣꯏꯕ ꯌꯥꯎꯕꯅꯦꯕ ꯁꯤꯁꯤꯅ ꯃꯉꯥꯅꯦꯕ ꯑꯣꯏꯔꯛꯏꯁꯦ ꯍꯣꯏ ꯃꯈꯣꯡꯗꯣ ꯄꯨꯂꯞ ꯀꯩꯅꯣ ꯌꯥꯎꯁꯟ ꯇꯥꯔꯗꯤ ꯕꯦꯂꯦꯟꯁꯇꯣ ꯃꯤꯗꯣ ꯅꯣꯏꯈ꯭ꯔꯁꯨ ꯈꯣꯠꯂꯁꯨ ꯇꯦꯛꯇ꯭ꯔꯦꯗꯅ ꯑꯗꯨꯗꯨꯗ 119 ꯑꯗꯒꯤ ꯁꯤꯗꯤ ꯂꯟꯆ ꯕꯣꯛꯁ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟ ꯑꯥꯏꯇꯦꯝꯗ ꯃꯈꯜ ꯉꯥ ꯃꯈꯜ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯣꯠꯄꯒꯤ ꯌꯥꯝ ꯐꯔꯦꯀꯣ ꯁꯤꯃ ꯂꯟꯆ ꯕꯣꯛꯁ ꯂꯩꯔꯦꯅ ꯁꯤꯅ ꯀꯞ ꯁꯦꯠꯇ ꯍꯣꯏ ꯀꯞ ꯁꯦꯠꯁꯦ ꯁꯤ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯈꯥ ꯄꯣꯟꯅꯅꯤꯀꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯁꯤ ꯑꯅꯤꯇꯪ ꯍꯥꯟꯕꯗ 149ꯅꯦꯕ ꯁꯤꯁꯤꯅ ꯃꯔꯤ ꯍꯥꯜꯂꯛꯏ ꯑꯗꯒꯤ ꯁꯤꯅ ꯁꯤꯁꯨ ꯃꯔꯤ ꯍꯥꯜꯂꯛꯏ ꯃꯔꯤ ꯍꯥꯟꯕꯁꯤꯗ 149 ꯑꯗꯨꯝ ꯑꯣꯏꯗꯣꯏꯕ ꯑꯗꯨꯝ ꯑꯣꯏ 149ꯗꯤ ꯂꯣꯏ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯇꯪ ꯍꯥꯟꯕꯗ 149 ꯃꯔꯤ ꯍꯥꯟꯕꯗ 149 ꯑꯗꯒꯤ ꯑꯍꯨꯝ ꯍꯥꯟꯕꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯀꯞꯁꯦ ꯇꯨ ꯌꯥꯡꯁꯦ ꯌꯥꯝꯅ ꯌꯥꯡꯉꯦ ꯇꯨ ꯃꯌꯥꯝ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯄꯥꯏꯕꯗ ꯂꯨꯝꯗ꯭ꯔꯦꯕ ꯀꯩꯝꯇ ꯄꯣꯠꯁꯦ ꯀ꯭ꯂꯦꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯌꯥꯡꯉꯦꯕ ꯌꯥꯝꯅ ꯄꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯁꯤꯗ ꯉꯁꯥꯏ ꯇꯨ ꯁꯤꯅ ꯑꯅꯤꯇꯪꯗ ꯁꯤꯁꯦ ꯉꯁꯥꯏꯁꯨ ꯎꯠꯇꯤ ꯎꯠꯈ꯭ꯔꯕꯅꯦ ꯒ꯭ꯂꯥꯁ ꯅꯠꯇꯦꯕ ꯌꯥꯝ ꯐꯩꯌꯦꯕ ꯍꯥꯏꯗꯤ ꯑꯗꯨꯗ ꯐꯖꯨ ꯖꯨꯁꯀꯨꯝꯕ ꯐꯖꯕꯅꯦ ꯊꯛꯑꯁꯨ ꯌꯥꯔꯦ ꯁꯤꯡ ꯊꯛꯑꯁꯨ ꯌꯥꯔꯦ ꯀꯥꯏꯔꯔꯣꯏꯌꯦ ꯁꯤꯗꯤ ꯀꯥꯏꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯀꯥꯏꯔꯔꯣꯏ ꯁꯤꯗꯤ ꯄꯨꯔꯥ ꯄ꯭ꯂꯥꯁꯇꯤꯛꯅꯦꯕ ꯑꯗꯨꯝ ꯄꯥꯏꯔꯒ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯂꯪꯗꯕꯤꯗ ꯖꯁ ꯁꯨꯃꯥꯏꯅ ꯇꯥꯕꯗ ꯀꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯥ ꯑꯝꯇ ꯎꯠꯁꯤꯗꯅ ꯌꯥꯝ ꯎꯠꯂꯣ 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 ꯑꯩ ꯃꯥꯡꯗ ꯅꯣ ꯃꯌꯥꯝ ꯃꯥꯡ ꯌꯦꯡꯍꯟꯗꯣꯏꯅꯤꯀꯣ 1 2 3 ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯥꯏꯔꯣꯏꯌꯦ ꯀꯃꯥꯏ ꯀꯥꯏꯔꯣꯏꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯥꯏꯅꯤꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯪꯗꯅ ꯍꯥꯏꯐꯦꯠ ꯇꯥꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯁꯤ ꯁꯦꯠꯇ 6 ꯂꯥꯛꯑꯦ ꯄꯤꯁ 6 ꯁꯦꯠꯇ ꯕꯤꯖꯨꯒꯤꯁꯨ ꯁꯦꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯟꯊꯧꯅ ꯂꯩꯕꯤꯔꯝꯃꯦ ꯑꯗꯨ ꯍꯦꯜꯃꯦꯠꯀ ꯌꯥꯎꯋꯦꯕ ꯑꯥꯏꯇꯦꯝꯁꯦ ꯂꯣꯏ ꯁꯨꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤ ꯍꯦꯜꯃꯦꯠꯁꯤꯁꯨ ꯉꯁꯥꯏ 149 ꯃꯅꯨꯡꯗ ꯂꯣꯏ ꯂꯩꯗꯣꯏꯅꯦꯕꯀꯣ ꯂꯣꯏ ꯂꯩꯗꯣꯏꯅꯤ 헬멧도 하이패턴 우선시잖아. 설렁이 그냥 연습. 비밀로 이때 마시 헬멧 cep당 하비요. 139 139 piba. ꯑꯁ ꯑꯩ ꯂꯩꯈ꯭ꯔꯅꯤ Traffic police ꯃꯥꯒꯤ ꯗꯣꯔꯦ traffic police ꯀꯦ ꯇꯧꯕ꯭ꯔꯥ. ꯊꯕꯛ ꯇꯛꯈ꯭ꯔꯒꯦ ꯐꯅ ꯅꯉꯣꯟꯗ ꯎꯞꯄꯗꯩ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯦ ꯄꯣꯔꯥꯗꯤ ꯊꯥꯏꯅꯒꯤꯗꯣ ꯑꯗꯨ ꯃꯥꯜꯂꯛꯀꯗꯧꯔꯦ. ꯑꯇꯣꯞꯄ ꯀꯂꯔ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯂꯥꯏꯠ ꯀꯂꯔ ꯑꯉꯥꯡꯕꯒꯨꯝꯕ ꯑꯣꯔꯦꯟꯖ ꯀꯂꯔꯒꯨꯝꯕꯗꯤ ꯂꯩꯇ꯭ꯔꯣ? ꯁꯤꯗ ꯂꯩꯌꯦ ꯑꯃ ꯔꯦꯠ ꯑꯣꯏꯗꯣꯏꯔꯥꯗꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ
ꯅꯠꯇꯦ ꯑꯗꯣ ꯚꯤꯖꯨꯑꯜꯗꯨ ꯎꯞ ꯇꯥꯔꯗꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯐꯥꯔꯔꯣꯏꯅꯦ ꯄꯩꯁꯥꯒ ꯄꯤꯌꯨ ꯍꯥꯏꯔꯛꯑꯔꯣꯏ ꯄꯩꯁꯥꯒ ꯄꯤꯌꯣ ꯍꯥꯏꯔꯛꯑꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯎꯞꯄꯒ ꯆꯠꯄꯤꯔꯣ ꯄꯤꯡ ꯀꯂꯔꯗꯨꯃꯗꯤ ꯑꯝꯇ ꯎꯞꯁꯟꯁꯦ ꯌꯥꯡꯁꯨ ꯌꯥꯡꯕꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯕ ꯑꯣꯏꯅ ꯍꯦꯜꯃꯦꯠ ꯎꯞꯄꯒꯤ ꯀꯥꯟꯅꯕꯁꯨ ꯐꯪꯕ ꯌꯥꯡꯁꯨ ꯌꯥꯡꯕ ꯃꯃꯜꯁꯨ ꯍꯣꯡꯕ ꯄꯨꯂꯤꯁꯅꯁꯨ ꯐꯥꯗꯕ ꯁꯤ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯣ ꯁ꯭ꯃꯥꯔꯠ ꯆꯣꯏꯁꯇ ꯑꯩ ꯊꯟꯗ ꯁꯨꯝ ꯉꯥꯡ ꯂꯩꯗꯣꯏꯔꯣ ꯁꯤ ꯑꯅꯤꯁꯦ ꯑꯝꯇ ꯀꯥꯈꯠꯂꯣ ꯑꯗꯣ ꯃꯊꯪꯒꯤ ꯒꯦꯁꯇ ꯂꯥꯛꯄꯤꯔꯣ ꯃꯊꯪꯒꯤ ꯒꯦꯁꯇ ꯅꯤꯀꯤ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ ꯁꯣꯝꯗ ꯑꯩ ꯁꯤ ꯂꯧꯊꯣꯛꯑꯣꯔꯥ ꯕꯤꯖꯨꯁꯤꯡ ꯍꯥꯡ ꯄꯣꯊꯥꯍꯜꯂꯒꯦ ꯃꯥ ꯆꯥ ꯊꯛꯅꯤꯡꯉꯦ ꯑꯗꯨꯗꯨꯒ ꯕꯤꯖꯨ ꯅꯤꯀꯤꯗ ꯑꯃꯨꯛ ꯏꯟꯇ꯭ꯔꯣ ꯇꯧꯔꯁꯦ ꯏꯇꯩꯃ ꯀꯔꯤ ꯄ꯭ꯔꯗꯛꯅꯣ ꯇꯪꯈꯥꯏ ꯆꯟꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯁꯝꯖꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦ ꯃꯥꯏꯛꯁꯦ ꯑꯩ ꯑꯝꯇ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯀ꯭ꯂꯤꯞꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐꯥꯕꯤꯔꯣ ꯁꯤ ꯁꯤꯗ ꯅꯝꯃꯣ ꯀꯥꯏꯗꯅꯣ ꯑꯩꯒꯤ ꯁꯤꯗ ꯅꯝꯃꯣ ꯁꯤꯗꯩꯁꯦ ꯀ꯭ꯂꯤꯞ ꯐꯥꯡꯉꯣ ꯌꯥꯔꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄ꯭ꯔꯗꯛ ꯇꯪꯈꯥꯏ ꯆꯟꯈ꯭ꯔꯕꯅꯦꯕꯀꯣ ꯃꯊꯪꯒꯤ ꯂꯥꯛꯄꯤꯌꯣ ꯀꯥꯏꯋꯥꯏ ꯐꯥꯎ ꯌꯧꯈ꯭ꯔꯒꯦ ꯌꯧꯕꯁꯦ ꯁꯤꯒꯤ ꯌꯥꯔꯦ, ꯀꯞ ꯁꯦꯠ ꯑꯗꯨꯝ ꯌꯧꯈ꯭ꯔꯦ ꯍꯥꯏꯖꯔꯒꯦ. ꯑꯗꯒꯤ ꯁꯤꯗꯒꯤ ꯂꯥꯛꯑꯁꯨ ꯌꯥꯔꯦ ꯁꯤꯁꯤꯅ ꯅꯤꯀꯤ ꯑꯃ ꯂꯥꯝꯗꯔꯛꯑꯣ ꯑꯩ ꯂꯥꯝꯕ ꯑꯝꯇ ꯐꯪꯗꯦ ꯍꯥꯡꯗꯣꯛꯑ ꯌꯦꯡꯒꯦ ꯁꯤꯁꯤꯅꯅꯦ ꯄꯤꯁ ꯑꯍꯨꯝꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯅꯤꯀꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯣ ꯅꯤꯀꯤꯅ ꯒꯦꯁꯅꯤꯅꯀꯣ ꯑꯣ ꯁꯨꯃꯥꯏꯅ ꯑꯍꯨꯝ ꯁꯤ ꯃꯅꯨꯡꯗ ꯃꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯁꯤꯁꯤꯅ ꯀꯌꯥ ꯑꯣꯏꯅꯣꯕ ꯁꯤꯁꯨ 149 139 149 149 ꯑꯣ ꯐꯖꯩꯌꯦ ꯄꯣꯠꯁꯦ ꯇꯥꯡꯕ꯭ꯔꯣ ꯅꯤꯀꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯣꯡꯉꯤꯗ ꯀꯥꯏꯗꯩꯅꯣ ꯁꯤꯗ ꯇꯥꯡꯉꯦ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯐꯨꯔꯣꯏꯗ꯭ꯔꯣ ꯐꯤꯗ ꯄꯤꯕ ꯆꯞ ꯃꯥꯟꯅꯩꯕ ꯍꯣꯏ ꯄꯤꯛꯅꯤꯛꯀꯨꯝꯕꯗꯒ ꯂꯣꯏ ꯍꯥꯞꯆꯜꯂꯒ ꯑꯧ ꯄꯤꯛꯅꯤꯛꯀꯤ ꯅꯨꯡꯉꯥꯏꯅꯤ ꯁꯤꯁꯦ ꯄꯣꯠ ꯆꯩ ꯁꯨꯅ ꯍꯥꯞꯅꯕ ꯑꯗꯨꯒ ꯗꯤꯖꯥꯏꯟꯁꯤꯁꯨ ꯑꯅꯧꯕ ꯑꯣꯏꯌꯦꯕ ꯁꯨꯃꯥꯏꯅ ꯑꯣꯏꯕꯁꯦ ꯔꯥꯎꯟꯗꯨꯗꯤ ꯑꯗꯨꯝ ꯎꯏꯗꯅꯀꯣ ꯑꯗꯣ ꯁꯤ ꯔꯥꯎꯟꯗꯨꯁꯨ shape ꯌꯥꯎꯋꯦ ꯁꯦꯀꯣ, ꯁꯤ ꯊꯥꯏꯅꯒꯤ shape ꯔꯥꯎꯟꯗꯨ ꯐꯖꯩ. ꯊꯥꯏꯅꯒꯤ ꯔꯥꯎꯟꯗꯨꯁꯨ ꯁꯤ ꯂꯩꯔꯦ ꯁꯤ ꯐꯖꯩ ꯔꯥꯎꯟꯗꯨꯁꯨ ꯁꯤꯅ ꯑꯅꯧꯕ ꯌꯥꯎꯋꯦ ꯑꯣꯏꯔꯦ ꯁꯤꯅ ꯍꯥꯟꯅꯒꯤꯗꯨꯅꯦꯕ ꯍꯥꯟꯅ ꯗꯤꯖꯥꯏꯟꯗꯣ ꯀꯣ ꯁꯤꯅ ꯍꯥꯟꯅꯒꯤ ꯁꯤꯅ new. ꯃꯃꯜꯁꯤꯗꯤ 139 ꯁꯤꯅ 139 ꯁꯤꯅ 149 ꯑꯣꯏꯕ ꯁꯤ ꯂꯟꯆ ꯕꯣꯛꯁꯁꯦ ꯁꯤꯕꯨꯗꯤ ꯈꯔ ꯇꯥꯡꯉꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯂꯟꯆ ꯕꯣꯛꯁ ꯉꯥꯛꯇꯅꯦꯕꯀꯣ ꯁꯦ ꯂꯟꯆ ꯕꯣꯛꯁ ꯑꯣꯏꯔꯒꯁꯨ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯁꯤ ꯈꯦꯠꯅꯔꯛꯄꯅꯤꯅꯅꯦ ꯐꯖꯩꯌꯦ ꯁꯤꯅ 139ꯗ ꯂꯥꯛꯇꯣꯏꯕ ꯁꯤꯅ 149ꯗ ꯂꯥꯛꯑꯅꯤ ꯑꯣ ꯁꯤ ꯐꯖꯩꯌꯦ ꯄꯣꯠꯇꯣ ꯁꯤ ꯃꯃꯥ ꯃꯊꯛꯀꯤꯁꯦ ꯃꯊꯛꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯥꯒꯤ ꯄꯤꯛꯁꯦ ꯁꯨꯃꯥꯏꯅ ꯑꯧ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯋꯦ ꯃꯅꯨꯡꯗ ꯁꯤ ꯃꯆꯥꯁꯦ ꯑꯃꯁꯨ ꯌꯥꯎꯔꯦ ꯐꯣꯛ ꯌꯥꯎꯔꯦ ꯁ꯭ꯄꯨꯟ ꯌꯥꯎꯔꯦ ꯁꯤꯗꯤ ꯀꯩꯅꯣꯗꯣ ꯍꯤꯟꯖꯥꯡ ꯆꯥꯝꯅꯕꯗꯣ ꯑꯣ ꯁꯤꯗꯤ ꯀꯩꯀꯩ ꯆꯥꯕ ꯌꯥꯅꯤ ꯁꯤꯁꯦ ꯌꯥꯝ ꯏꯃꯨꯡ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯌꯥꯝꯕ ꯏꯃꯨꯡꯗꯗꯤ ꯍꯤꯟꯖꯥꯡ ꯆꯥꯝꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩꯅꯣꯒꯨꯝꯕ ꯇꯣꯉꯥꯟ ꯆꯥꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯗꯤꯒꯣꯝꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯐꯗꯤꯒꯣꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯝꯕꯗꯤ ꯌꯥꯅꯤ ꯃꯆꯨꯝ ꯀꯪꯍꯜꯂꯒ ꯊꯝꯕꯗꯣꯀꯣ ꯃꯤ ꯑꯅꯤꯒꯨꯝꯕ ꯁꯨꯝ ꯆꯥꯖꯕ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯄꯥꯟꯖꯕ ꯏꯃꯨꯡ ꯂꯩꯗꯅ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯄꯣꯠꯁꯦ ꯈꯔ ꯄꯤꯛꯑꯦ ꯍꯣꯏ ꯍꯣꯏ ꯁꯤꯅ ꯈꯔ ꯄꯤꯛꯑꯦ ꯈꯔ ꯆꯥꯎꯕ ꯂꯩꯕ ꯑꯆꯧꯕꯁꯦ ꯂꯥꯛꯇꯔꯦ ꯁꯤꯁꯨ ꯇꯤꯐꯤꯟꯅꯤꯀꯣ ꯑꯉꯥꯡꯒꯤ ꯁꯤꯁꯦ ꯑꯣ ꯕꯣꯇꯜꯒ ꯌꯥꯎꯔꯒ ꯄꯨꯂꯞ ꯑꯣꯏꯕ ꯕꯣꯇꯜꯒ ꯌꯥꯎꯔꯒ ꯁꯤꯁꯦ 199 ꯑꯣꯏꯕꯩꯅꯃ ꯑꯗꯣ ꯁꯤ ꯀꯌꯥꯗ ꯌꯣꯟꯗꯣꯏꯅꯣ ꯅꯣꯏ ꯁꯤꯗ ꯊꯝꯃꯤꯁꯦ ꯁꯤꯁꯦ ꯃꯁꯥꯒꯤ ꯔꯦꯠꯇꯤ 199 ꯊꯥꯏꯌꯦꯕꯀꯣ ꯃꯁꯥꯒꯤ ꯁꯦꯂꯤꯡ ꯔꯦꯠꯇꯤ ꯄ꯭ꯔꯥꯏꯁꯁꯦ 199 ꯊꯥꯏꯗꯅ ꯁꯤ 149ꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯣ ꯂꯩꯔꯤꯅꯦ ꯄ꯭ꯔꯥꯏꯁꯇꯒꯤ ꯂꯦꯁ ꯑꯩꯗꯤ ꯑꯣꯏꯔꯒ 149 ꯃꯊꯛꯇ ꯄꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯀꯂꯛꯇꯦꯂꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ 149 ꯄꯤ ꯍꯥꯏꯔꯛꯄꯅꯤꯗ ꯁꯤꯁꯤꯅꯅꯦ ꯁꯤꯁꯤꯅ ꯑꯃꯇꯪꯗ 149 ꯂꯥꯛꯑꯦꯕꯀꯣ Piece ꯑꯗꯨꯗꯨꯒ ꯑꯃꯗ. ꯄꯤꯁ ꯑꯃꯗ ꯑꯥ. ꯑꯗꯨꯒ ꯁꯤꯅ ꯑꯅꯤꯅꯤ ꯍꯥꯞꯄꯒ ꯑꯝꯇꯪ 149 ꯄꯥꯏꯈꯠꯄꯤꯌꯨꯅꯦ ꯑꯣꯏꯕ ꯅꯤꯀꯤ ꯑꯃꯃꯝꯇꯪ ꯁꯨꯝ ꯌꯦꯡꯍꯟꯁꯦ ꯃꯌꯥꯝꯗ ꯁꯤ ꯄꯥꯏꯔꯛꯑꯒꯦ ꯁꯤꯁꯤꯅ ꯁꯤꯒꯤ ꯄꯦꯛꯁꯤꯗ 2 ꯄꯤꯁ ꯑꯣꯏꯕ ꯍꯥꯏꯅ ꯇꯨ ꯁꯤ ꯑꯩ ꯄꯤꯁꯇ ꯍꯥꯡꯇꯣꯛꯑ 149 ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯀꯣ ꯁꯤꯃ ꯊꯥꯡꯈ꯭ꯔꯒꯦ ꯑꯗꯨꯒ ꯐꯤꯗꯅ ꯁꯤꯁꯤꯅ 2 ꯄꯤꯁ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯄꯣꯠꯁꯦꯀꯣ ꯁꯣꯐ ꯑꯣꯏꯔꯒ ꯔꯕꯔꯅꯦꯕ ꯁꯤꯁꯤꯅ ꯃꯣꯏꯁꯦ ꯐꯖꯩ ꯁꯤꯅ 1 ꯄꯤꯁꯇ ꯁꯤꯅ 1 ꯄꯤꯁ ꯁꯤꯁꯦ ꯐꯖꯩꯕ ꯒ꯭ꯔꯥꯁ ꯑꯣꯏꯕꯁꯦꯀꯣ ꯑꯗꯨꯝ ꯊꯝꯃꯣ ꯍꯣꯔꯦꯟ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯀꯤꯅꯅꯦ ꯑꯗꯣꯝ ꯅꯥꯀꯟ ꯁꯥꯏꯠ ꯆꯠꯂꯨꯔꯅꯨꯕꯀꯣ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯁꯦ ꯁꯤ ꯃꯃꯥꯏ ꯃꯈꯥꯔꯣꯝ ꯑꯣꯜꯂꯤꯕ ꯁꯥꯏꯠꯁꯦ ꯂꯣꯏꯕ ꯏꯇꯩꯃꯅ ꯍꯥꯏꯕꯤꯔꯣ ꯁꯣꯝꯒꯤ ꯁꯤꯒꯤꯁꯦ ꯁꯤꯒꯤ ꯁꯣꯝ ꯇꯣꯏꯁꯀꯤꯁꯦ ꯅꯥꯀꯟꯒꯤ ꯁꯥꯏꯠꯁꯤꯅ ꯑꯃꯨꯛ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯖꯒꯦꯕꯀꯣ ꯁꯤꯒꯤ ꯁꯥꯏꯠ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣ
ꯅꯨꯡꯒꯤ ꯃꯊꯛꯀꯤꯁꯦ ꯍꯥꯟꯅ ꯌꯦꯡꯉꯣ ꯁꯤꯗꯤ ꯆꯤꯌꯔ ꯂꯩꯔꯦ. ꯆꯤꯌꯔꯒꯨꯝꯕ ꯁꯤꯁꯦ ꯁꯤ ꯂꯩꯔꯦ. ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯕꯅꯤꯀꯣ ꯁꯦ ꯁꯤꯁꯤꯅ ꯀꯌꯥꯗ ꯑꯉꯥꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯝꯃꯦꯕꯁꯦ ꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯩꯌꯦꯕꯁꯦ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯩꯇ꯭ꯔꯕ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯣ ꯃꯆꯥꯁꯦ ꯁꯤ ꯇꯣꯟ ꯑꯝꯇ ꯐꯝꯃ ꯌꯦꯡꯉꯣ ꯑꯝꯇ ꯐꯝꯃ ꯌꯦꯡꯉꯨꯁꯦ ꯌꯦꯡꯉꯣꯕ ꯀ꯭ꯋꯥꯂꯤꯇꯤꯗ ꯇꯥꯃꯣꯅ ꯐꯝꯃꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤ ꯇꯨ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯆꯜꯂꯦ ꯁꯤ 149ꯗ ꯂꯥꯛꯀꯅꯤ ꯁꯤꯁꯦ ꯄꯣꯔꯛꯄ ꯅꯨꯃꯤꯠꯇꯀꯣ ꯑꯉꯥꯡ ꯁꯥꯏ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯂꯩ ꯃꯄꯥ ꯃꯃꯥꯁꯦ ꯆꯦꯜꯂꯛꯄꯗꯀꯣ ꯑꯁ ꯅꯨꯡꯗꯥꯡ ꯊꯣꯡꯒ ꯍꯥꯡꯇꯣꯛꯏ ꯁꯤ ꯑꯩꯈꯣꯏꯅ ꯁꯪꯒꯥꯔꯒ ꯂꯧ ꯍꯥꯏꯕꯗꯣ ꯑꯉꯥꯡꯈꯩ ꯀꯞꯇꯅꯅꯦ ꯑꯣ ꯅꯝꯗꯅ ꯁꯤ ꯐꯅꯌꯥꯝ ꯁꯤꯠꯈꯔꯦ ꯁꯪꯒꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯜꯂꯛꯏꯔꯕ ꯄꯣꯠ ꯄꯣꯠꯄꯨꯗꯤ ꯑꯥꯗ ꯂꯩꯔꯤ ꯁꯤ ꯇꯨꯏꯁ ꯁꯥꯏꯖ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯆꯧꯀꯤꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯉꯥꯛꯇ ꯂꯩꯔꯦꯀꯣ ꯇꯨꯜ ꯁꯤꯗ ꯂꯩꯔꯦ. ꯁꯤ ꯍꯦꯜꯃꯦꯠꯁꯤꯁꯨ ꯌꯦꯡꯉꯝꯃꯕꯅꯦ ꯁꯤꯁꯨ ꯌꯦꯡꯉꯝꯃꯕꯅꯦ. ꯑꯗꯨꯒ ꯃꯥ ꯄꯥꯝꯃꯦ ꯍꯥꯏꯕꯅꯦ ꯁꯤꯁꯦ ꯁꯤ ꯌꯥꯝꯅ. ꯁꯤꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯧ ꯑꯣꯏꯕꯅꯦꯀꯣ ꯁꯤꯁꯦ ꯑꯩꯁꯦ ꯈꯜꯂꯝꯃꯤꯅꯦ ꯁꯤꯁꯦ ꯑꯧ ꯁꯦꯠ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯁꯤꯁꯦ ꯁꯤꯁꯨ ꯑꯗꯨꯝ 149ꯗ ꯄꯨꯂꯞ ꯁꯦꯠꯅꯤꯅ ꯃꯁꯤ ꯄꯨꯂꯞ ꯀꯩꯀꯩ ꯌꯥꯎꯔꯤꯅꯣ ꯗꯌꯥꯔꯁꯦ ꯃꯛ ꯌꯥꯎꯔꯦ ꯁꯤꯒꯤꯁꯦ ꯃꯣꯏꯅ ꯕꯛꯀꯦꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯝ ꯕꯥꯠꯔꯨꯝꯒꯨꯝꯕꯒꯤ ꯃꯆꯥꯅꯦꯕ ꯑꯗꯒꯤ ꯀꯦꯞ ꯀꯩꯅꯣ ꯌꯥꯎꯔꯦ, ꯁꯥꯄꯣꯟ ꯁꯣꯞ ꯀꯦꯞ ꯀꯦꯞ ꯌꯥꯎꯔꯦꯀꯣ ꯌꯥꯎꯔꯦ. ꯁꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯗ ꯍꯥꯏꯔꯒꯅ ꯈꯣꯡ ꯁꯦꯡꯅꯕ ꯈꯣꯠꯅꯕ ꯌꯥꯎꯔꯦ ꯀꯩꯅꯣꯗꯣ ꯐꯩꯌꯦ ꯁꯤ ꯌꯥꯝꯅ ꯑꯗꯩ ꯁꯦꯠ ꯁꯤꯅ ꯑꯣꯏꯅ ꯂꯥꯛꯑꯃꯦ ꯑꯉꯥꯡꯒꯤ ꯍꯥꯏꯕ. ꯁꯥꯟꯅꯄꯣꯠ ꯑꯉꯥꯡꯒꯤ ꯕꯔꯕꯤ ꯃꯌꯥꯝ ꯕꯔꯕꯤꯁꯦ ꯂꯩꯔꯦ. ꯀꯩꯅꯣꯅꯦ ꯁꯤ ꯕꯔꯕꯤꯁꯤꯅ ꯑꯣꯟꯂꯤ 99ꯗꯀꯣ ꯁꯤꯁꯦ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯐꯖꯩꯌꯦ. ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯦ ꯑꯥ. ꯁꯤꯒꯤ ꯃꯤꯔꯔ ꯑꯗꯒꯤ ꯕꯔꯕꯤꯁꯤꯅ ꯑꯣꯟꯂꯤ 99ꯗꯀꯣ ꯅꯪ ꯉꯁꯥꯏ ꯁꯨꯝ ꯌꯦꯡꯕꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤ ꯂꯩ ꯑꯩ ꯑꯄꯥꯝꯕ ꯌꯥꯎꯋꯦ ꯑꯁꯥꯏꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯩꯒꯤꯗꯤ ꯑꯗꯣ ꯒꯤꯐ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯁꯨ ꯌꯥꯝ ꯐꯅꯌꯥꯝ ꯁꯤꯠꯈꯔꯦ ꯍꯪꯒꯥꯗ꯭ꯔꯤꯉꯩꯗ ꯑꯧ ꯁꯤ ꯑꯉꯥꯡꯅ ꯌꯥꯝ ꯄꯥꯝꯕ ꯄꯣꯠ ꯑꯣꯏ ꯍꯥꯏꯕ ꯁꯤꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯥꯜꯂꯦ ꯃꯪꯗ ꯇꯥꯟꯅꯖꯔꯛꯀꯅꯤ ꯃꯤꯒꯤꯗꯣ ꯁꯤꯒꯨꯝꯕ ꯃꯪꯗ ꯂꯥꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯤꯒꯤꯁꯦ ꯅꯍꯥꯟ ꯅꯣꯏꯒꯤ ꯁꯤ ꯃꯪꯗ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯄꯝꯃ ꯂꯩꯗꯧ ꯃꯥꯜꯂꯦ ꯚꯨꯠ ꯑꯣꯏꯈꯤꯗꯔꯛꯀꯅꯤ ꯑꯉꯥꯡ ꯄꯥꯝꯃꯦꯕ ꯌꯥꯝꯅ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯖꯩꯌꯦ ꯖꯤꯞꯅꯦ ꯁꯥꯟꯅꯄꯣꯠꯁꯦ ꯀ꯭ꯋꯥꯂꯤꯇꯤꯗ ꯈꯤꯇꯪ ꯈꯥꯏꯗꯣꯔꯛꯑꯦꯀꯣ ꯃꯣꯏꯁꯨ ꯑꯧ ꯁꯤꯁꯤꯅ 149 ꯂꯩꯔꯦꯅ ꯁꯤꯁꯤꯅ ꯁꯤꯁꯤꯅ 149 ꯍꯥꯏꯁꯦ ꯌꯥꯔꯦ ꯍꯥꯏꯕ ꯁꯤ ꯌꯥꯝ ꯊꯤ ꯍꯣꯡꯉꯦ ꯍꯥꯏꯕ ꯁꯤꯁꯤꯅꯅꯦ 129 ꯃꯈꯥꯒꯤꯁꯤꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯕꯔꯕꯤꯒꯤꯗꯣ ꯁꯤ 99 ꯂꯩꯔꯦꯅ ꯁꯣꯝꯗꯅ 149ꯒꯤ ꯂꯥꯛꯑꯅꯤ ꯁꯤ 149 ꯂꯣꯏꯅꯃꯛ 149ꯗ ꯂꯥꯛꯑꯅꯤ ꯆꯥꯎ ꯌꯥꯝꯅ ꯌꯦꯡꯉꯣ ꯅꯤꯀꯤꯒ ꯆꯥꯎ ꯃꯥꯟꯅ ꯑꯩ ꯋꯥꯡ ꯃꯥꯟꯅꯗꯣꯔꯦ ꯍꯥꯏꯕ ꯍꯥꯎ ꯁꯤ 149 ꯈꯛꯇꯅꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯀꯦꯔꯤ ꯕꯦꯒ ꯂꯥꯛ ꯁꯤ ꯍꯥꯞꯄꯒ ꯄꯣꯠꯇꯣ ꯈꯟꯒꯦ ꯇꯧꯕꯅꯦ ꯑꯣ ꯑꯗꯨꯗꯣ ꯕꯥꯁꯀꯦꯠꯇꯣ ꯑꯩ ꯄꯤꯔꯒꯦꯀꯣ ꯁꯤꯗ ꯂꯩ ꯂꯨꯗꯣ ꯌꯥꯎꯋꯦ ꯂꯨꯗꯣ ꯁꯥꯟꯅꯧꯑꯣꯅ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯈꯨꯆꯥꯎ ꯑꯃ ꯗꯣ ꯁꯥꯟꯅꯕ ꯍꯧꯔꯣ ꯂꯨꯗꯣ ꯈꯨꯆꯥꯎ ꯑꯃꯅꯦ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯃꯥꯏ ꯃꯔꯨꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯃꯥꯏ ꯇꯧꯋꯦ ꯌꯦꯡꯉꯨ ꯇꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯕꯤꯗꯣ ꯑꯣꯏꯌꯦ ꯑꯄꯥꯛꯄꯤꯗꯣ ꯑꯣꯏꯗꯦꯕ ꯈꯨꯠꯅ ꯄꯥꯏꯔꯒ ꯆꯠ ꯁꯨꯃꯥꯏꯅ ꯆꯠ ꯌꯥꯕꯤꯗꯣ ꯑꯣ ꯍꯧꯖꯤꯛ ꯕꯤꯖꯨ ꯄꯣꯠ ꯃꯌꯥꯝ ꯂꯩꯊꯔꯕ ꯃꯥꯜꯂꯤ ꯁꯨꯜꯇꯥꯟ ꯑꯜ ꯑꯔꯥꯐ ꯑꯦꯌꯔ ꯐ꯭ꯔꯦꯁꯅꯔꯅꯦ ꯁꯤꯅ ꯅꯣꯏꯒꯤ ꯒꯤꯐ ꯄꯤꯕ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯃꯨꯛ ꯂꯩꯁꯟ ꯂꯩꯔꯝꯅꯤ ꯀꯔꯝ ꯀꯔꯝꯕꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯑꯗꯣ ꯒꯤꯐꯇꯣ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯍꯥꯏꯗꯣꯛꯑꯗꯣꯏꯔꯣ ꯇꯩꯅꯣ ꯗꯥꯗꯤꯄꯨ ꯃꯈꯥ ꯁꯤ ꯂꯨꯗꯣ ꯌꯦꯡꯈ꯭ꯔꯦ ꯑꯩꯅ ꯌꯦꯡꯉꯣ ꯃꯅꯤꯡꯗ ꯆꯦꯀꯔ ꯌꯥꯎꯅꯤ ꯌꯦꯡꯉꯣ ꯑꯣ ꯁꯤꯁꯤꯅ ꯀꯩꯅꯣꯗꯣ ꯂꯤꯟꯒꯤꯗꯣ ꯁ꯭ꯅꯦꯛꯀꯤꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯕꯗꯁꯨ ꯂꯥꯛꯑꯦꯕ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤꯀꯣ ꯑꯧ ABC ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯒꯨꯝꯕꯗꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯑꯣꯏꯕꯗꯨꯅꯦ ꯌꯥꯝ ꯐꯩꯌꯦ ꯁꯤꯁꯦ ꯑꯉꯥꯡ ꯃꯆꯥꯒꯤꯗꯤꯀꯣ ꯃꯣꯏꯒꯤ ꯁꯤꯁꯦ ꯁꯦꯒꯥꯏꯔꯔꯣꯏ ꯁꯤꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯣ ꯁꯇ꯭ꯔꯪ ꯕꯣꯔꯗ ꯁꯇ꯭ꯔꯪꯕꯣꯠꯁꯦ ꯃꯔꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕ ꯃꯔꯨꯁꯨ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅ ꯑꯣꯁ ꯂꯩꯔꯦ ꯃꯤꯅꯤ ꯁꯇ꯭ꯔꯪ ꯁꯤꯗ ꯃꯥꯒꯤ ꯃꯔꯨ ꯂꯩꯔꯦ ꯆꯦꯁ ꯅꯠꯇꯦ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯁ꯭ꯅꯦꯛ ꯒꯦꯝꯒ ꯁ꯭ꯅꯦꯛ ꯃꯅꯤꯡꯗ ꯁ꯭ꯅꯦꯛ ꯒꯦꯝ ꯌꯥꯎꯔꯤꯗꯅ ꯃꯅꯤꯡꯗꯅ ꯁ꯭ꯅꯦꯛ ꯒꯦꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯆꯦꯁꯀꯤꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯃꯔꯨꯕꯨꯗꯤ ꯁꯤꯗ ꯍꯥꯞꯄꯛꯑꯦ ꯆꯦꯁꯀꯤ ꯆꯦꯁꯀꯤ ꯃꯔꯨꯒ ꯀꯩꯅꯣꯒꯤ ꯃꯔꯨꯒ ꯁꯤꯒꯤꯁꯤꯒ ꯃꯔꯨꯒ ꯁꯤ ꯄꯨꯂꯞ ꯌꯥꯎꯁꯜꯂꯛꯑꯦ ꯁꯤꯗ ꯊꯥꯏ ꯌꯥꯝꯅ ꯄꯣꯠꯁꯤ
ꯎꯔ ꯈꯪꯗꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯁꯤ ꯕꯔꯕꯤ ꯁꯦꯠꯁꯨ ꯌꯥꯎꯋꯦ ꯁꯦꯠ ꯑꯣꯏꯅꯁꯨ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯁꯤꯁꯨ 149ꯗ ꯁꯤꯁꯨ 149ꯅꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯦꯠꯅꯦ ꯁꯤꯁꯦ ꯑꯩ ꯇꯥꯛꯑꯒꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯍꯥꯏꯔꯁꯤꯔꯥ ꯑꯣ ꯍꯥꯏꯔꯣ ꯃꯐꯝꯁꯦ ꯂꯤꯂꯣꯡ ꯆꯥꯖꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯒꯤ ꯊꯣꯡ ꯂꯩꯕꯗꯣ ꯊꯣꯡꯗꯨꯒꯤ ꯍꯥꯏꯒꯠꯇ꯭ꯔꯤꯉꯩꯒꯤꯗ ꯔꯥꯏꯠ ꯁꯥꯏꯗꯇ ꯂꯝꯕꯤ ꯑꯃ ꯍꯥꯏꯊꯔꯛꯄꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯩ ꯈꯤꯇꯪ ꯍꯥꯏꯖꯤꯜꯂꯛꯑꯒ ꯑꯗꯨꯝ ꯂꯩꯔꯦ ꯍꯌꯦꯡ ꯁꯤꯗ ꯃꯊꯛꯇ ꯁ꯭ꯃꯥꯔꯠ ꯆꯣꯏꯁ ꯑꯅ ꯆꯥꯎꯅ ꯊꯥ ꯂꯩꯔꯦꯀꯣ ꯁꯤ ꯑꯗꯨꯝ ꯎꯔꯅꯤ ꯍꯌꯦꯡ ꯑꯗꯣ ꯏꯆꯦ ꯕꯂꯥꯎ ꯍꯣꯏ ꯗꯨꯀꯥꯟꯁꯨ ꯑꯥ ꯑꯣꯏꯔꯝꯃꯅꯤ ꯃꯣꯏ ꯆꯪꯐꯝꯗꯣ ꯆꯪꯐꯝꯗꯣ ꯍꯣꯏ ꯑꯁꯤꯗ ꯂꯩꯔꯦ ꯃꯣꯏꯒꯤꯅ ꯍꯣꯏ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯁꯤꯅꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯎꯍꯟꯖꯕꯒꯤꯗꯨꯅꯤꯀꯣ ꯑꯗꯣ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯦ ꯁꯥꯏꯠ ꯈꯔ ꯋꯥꯠꯂꯤ ꯌꯦꯡꯍꯟꯒꯗꯕ ꯃꯌꯥꯝꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯣ ꯁꯥꯏ ꯇꯦꯗꯤ ꯕꯤꯌꯔꯗꯣ ꯑꯃꯨꯛ ꯌꯦꯡꯍꯜꯂꯁꯦ ꯇꯦꯗꯤ ꯕꯤꯌꯔꯁꯤꯗ ꯂꯩꯔꯦ ꯇꯦꯗꯤ ꯕꯤꯌꯔꯁꯤꯁꯨ ꯃꯣꯏ ꯂꯩꯔꯦ ꯇꯦꯗꯤ ꯕꯤꯌꯔꯁꯦ ꯀꯂꯔꯗꯤ ꯃꯌꯥꯝ ꯂꯩꯌꯦ ꯀꯂꯔ ꯃꯈꯜ ꯃꯈꯜ ꯇꯦꯗꯤ ꯕꯤꯌꯔꯁꯦ 149 ꯊꯥꯕ ꯔꯦꯛꯇ ꯂꯩꯔꯝꯃꯕꯅꯤꯅ 149 ꯑꯣꯏꯔꯦ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ 149ꯒꯤ ꯔꯦꯛꯅꯤꯅ ꯃꯆꯨ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯀꯂꯔꯗꯤ ꯂꯩꯌꯦ four color ꯂꯩꯌꯦ ꯁꯤꯗ ꯒ꯭ꯔꯤꯟ ꯀꯂꯔ ꯂꯩꯔꯦ ꯑꯣꯔꯦꯟꯖ ꯀꯂꯔ ꯂꯩꯔꯦ red ꯂꯩꯔꯦ ꯔꯦꯗꯅꯦ ꯂꯥꯏꯠ ꯑꯗꯨꯒ ꯀ꯭ꯔꯤꯝ ꯑꯣꯔꯦꯟꯖ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯂꯩꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯄꯤꯀꯜ ꯄꯣꯠ ꯍꯥꯏꯌꯦ ꯄꯤꯀꯜ ꯄꯣꯠꯅꯦ ꯃꯣꯏ ꯂꯤꯛ ꯑꯣꯏꯗꯕꯤꯗ ꯊꯝꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯣꯁ ꯍꯥꯞꯅꯕ ꯁꯣꯁꯀꯨꯝꯕ ꯍꯥꯞꯅꯕ ꯑꯣꯏꯔꯦ ꯄꯤꯁꯁꯦ ꯃꯣꯏꯁꯦ 4 ꯄꯤꯁꯅꯦ ꯑꯗꯣ 149 ꯑꯣꯏꯕ ꯁꯦꯠ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕ ꯁꯦꯠꯇ ꯑꯣꯏꯅ ꯄꯨꯂꯞ ꯂꯥꯛꯑꯦ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯟꯇꯦꯅꯔ ꯃꯌꯥꯝꯁꯨ ꯂꯩꯔꯦꯕ ꯀꯟꯇꯦꯅꯔꯕꯨꯗꯤ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯀꯔꯝꯕꯅꯦꯕ ꯉꯁꯥꯏ ꯅꯤꯀꯤꯒꯤ ꯌꯥꯝ ꯄꯥꯝꯕꯅꯦꯅ ꯍꯥꯏꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯒꯤꯐ ꯇꯧꯔꯛꯀꯗꯣꯏꯅꯦ ꯁꯤꯁꯦ ꯌꯦꯡꯉꯣꯕ ꯀꯞ ꯑꯅꯤ ꯑꯃ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯂꯦꯠ ꯎꯅꯥ ꯑꯣꯏꯕꯁꯦ ꯂꯤꯐꯀꯤ ꯇꯥꯏꯞꯇ ꯁꯦꯞ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯁꯤꯁꯦ ꯁꯤꯁꯦ 149 khatanebu moi rate yongne sise sta ngasi gas tawradamne 149 pibase khoi maikai dagi ga nikki ga thengnajabo oina koina gift tawdromne adu ningol sakhobagi ase mabunga moina macanda piba gift to adu mangni tawdoise tamonik mikil kai chhage tamo chipta lakpi sise amna 149 asasu sise ichanda yam pame sise 149 pibase yam atang makhande 149 pibase oin khalle engena tang yaudi upai leite hoi quite best oire ado yamana gift tawbiro akoina gift tawbada chap mane yamana gift tawbasiga ko thank you yare yam singe atang makhalle na 99 piba khanba yae ba do ma atang makhali sina asing ba chinge ba nang sai da thamda lore mina logini ado sai da samna habda Nikki na low hiba product se sina aroi bana te myam lei ko myam lei to sa color je sina likli oi ko si likli oi ga smile lei ba sina red kano ora lei phazai color se swam phazai ado nang na hoji lori ba Nikki na lori ba si product se sina kari no nang na hapa sa doi se Sista ai dry nuts kumba kai kumba fruits kumba hapa loi cha doi ne ba sina green tea ga black coffee ga thang nam ado cup se ani di sure cup amagi partner se kana hoini amagi partner se amu ulage Instagram da ramda upcoming da ulage Yeah, upcoming asi kapta thangmina gadaba upcoming se mayam yengbiu ko kana oibano haibado ngai minasi ko adu mathakta su niki se fridge ki makhong do fridge ki makhong jang na karak pado so makha leinin sum ka bage du do si makhong idum use tawna bane si use to yam phai kai no de makha sum thamjan bai se pot se dum kano oi rei dana ko kuina thamjalaga di fungus kum karak ko kolak pato khale ado si yam phai haine stain am thambase hoi yam nungai niki bu su thank you duga ningo sakko bana lakpa se sida niki gi mai khai dagi ko sagi niki gi ibung se ngasai khoina bizu da haijagi bido admaina niki gi ibung se laira ibung ne bako laira ibung ne do laira ibung se sida phone tora hai do ne ba laira ibung se hai do ne ichangi damak ta handakti khoi dakhina se chawng to banga moi dore ado handaki dakhina se ichangi ka damak ta kari laiyu ge na ka do ne message thara ka do ne ba nang nungai manda da ngasi dagi sumaina smart choice 99 149 ko ba ma hanga bani adu dagi ibung na apamba any pot ama masangi damak ta pibiro ai hara hora logjarage na haibagi dialogue ama amtang mayam da share to biramo phone yaudira phone yaudira just call yare just call len khala se ba phone am pa se ke su kai de ai du de phone pe ora ya da se wai ai phone akai ba wai thank you hello tamo hantaki ningol chakobagidi tamona wai do kem tawaru ranu Lilong Chajing da laiba smart choice na
99dagi hawraga 149 bokta laiba ama hangabaneba adudagi loi makan suina phangabane tamo adudagi tamona apambam leirakpado aigisu khwaidagi pambane na khalaga lawdoine adudagi oina dum naibiro smart choice. Thank you. Thank you. ꯊꯥꯖꯗꯅ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯐꯤꯜꯝꯗ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯦꯜꯕꯝꯗ ꯃꯌꯥꯝ ꯎ ꯇꯥꯔꯒꯁꯨ ꯐꯤꯜꯝ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯑꯦꯛ ꯇꯧꯕꯁꯦ ꯌꯥꯝ ꯎꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯈꯨꯗꯛꯇ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯕ ꯑꯃ ꯂꯩ ꯀꯔꯤꯒꯤꯅꯣꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯦꯃꯥꯗ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝꯗ ꯈꯣꯡꯗꯥꯔꯛꯂꯤꯕꯤ ꯑꯗꯨꯝꯕ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯁꯦ ꯌꯥꯝ ꯄ꯭ꯔꯣꯃꯤꯁꯤꯡ ꯑꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯠ ꯂꯩꯕ ꯉꯥꯛꯇ ꯌꯥꯝꯅ ꯑꯣꯏ ꯀꯣꯝꯄꯤꯇꯤꯁꯟꯁꯨ ꯑꯔꯣꯏꯕꯤꯅꯤꯗꯅ ꯑꯦꯛꯇꯤꯡ ꯍꯩꯇꯗꯤ ꯁꯤ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤ ꯆꯪꯕꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯦꯛꯇꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯦꯛꯇꯤꯡꯁꯦ ꯀꯥꯏꯗꯒꯤ ꯇꯝꯃꯤ acting se tamba hai se atai ai gi oza guru ai gi atopa tongan ma mayam di lei ko haidi adumaina si gi line da lakpa se sumain tawgadabani si lei haiba se aduga acting hai se kemta na teba akhoi gi real life da thoiba mayam se aduga makhan mayam lei dena ko mi magi life ka amta mana de ai punchi ga mai punchi mana da ba adumain tawdana film se gi desta khoi da pirai ba character si su mana da ba hai tar aduna magi real life da thoki do adapt tawga khoi da khoi isamak da thokpane khala ꯑꯩꯈꯣꯏ ꯅꯪ ꯄꯔꯐꯣꯔꯝ ꯇꯧꯊꯣꯛꯄꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤ ꯑꯦꯛꯇꯤꯡ ꯍꯥꯏꯁꯦ ꯀꯩꯝꯇ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯣꯛꯏꯕꯁꯤꯡꯁꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯏꯕꯨꯡꯁꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯟꯅꯕ ꯉꯝꯗꯕ ꯑꯃ ꯄꯥꯟꯖꯜꯂꯤꯅꯦꯕ ꯈꯨꯗꯛꯇ ꯍꯣꯏ ꯑꯩꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛꯅꯦ ꯀꯥꯏꯅ ꯈꯜꯂꯒ ꯐꯤꯜ ꯇꯧꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯍꯜꯂꯒ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯈꯪꯗꯦ ꯃꯤꯗꯜ ꯀ꯭ꯂꯥꯁꯅꯤ ꯈꯪꯗꯦ ꯂꯥꯋꯔ ꯀ꯭ꯂꯥꯁꯅꯤ ꯈꯪꯗꯦ ꯃꯤꯌꯥꯝꯒꯤ ꯃꯔꯛ ꯇꯤꯟꯕ ꯉꯝꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯈꯤꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯖꯦꯟ ꯇꯥꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯤꯀꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯅꯥꯡꯕꯒꯗꯤ ꯐꯥꯎꯕ꯭ꯔꯥ ꯁꯤ ꯇꯧꯕꯤꯒꯅꯨ ꯒꯥꯏꯗꯤ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯄꯕ꯭ꯂꯤꯛꯇ ꯁꯤꯁꯦ ꯑꯩ ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯩꯗ ꯁꯨꯃꯥꯏꯅ ꯗꯈꯤꯅꯥ ꯃꯥꯒꯤꯗꯤ ꯀꯩꯅꯣ ꯍꯥꯞꯈ꯭ꯔꯦ ꯐ꯭ꯔꯤꯖ ꯍꯥꯞꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯇꯤꯚꯤ ꯍꯥꯞꯇꯕ ꯌꯥꯗꯦ ꯑꯗꯨ ꯂꯩꯕꯤꯒꯅꯣꯕ ꯑꯗꯨ ꯀꯩꯝ ꯅꯠꯇꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯅꯤꯠ ꯑꯣꯏꯀꯣ ꯇꯤꯚꯤ ꯅꯤꯠ ꯑꯣꯏ ꯐ꯭ꯔꯤꯖ ꯅꯤꯠ ꯑꯣꯏ एवरीथिंग लोई नीट ओय अखोइगिदमक्ता नीट ओय नी खल्लगा साराई ngaktane but tawbatabu gift फाइबसिदी मागी ममल लेते हाइतारे अतांगबने सिसिना अहोंगबने हाइब लेते थमोय सेंगना पिबिरकपदो अदुनेब गिफ्ट असेंग बाहायरगदी थमोयदगी सेंगना पिबिबे याम चुमेंगा सागी लमजेन तानाबदुना ओइदेबा ओके याम नुंगाई माई पाकपसु ओइसे निकिनासु तुंगदा खोइगी खोंदारकपा खोइगी लाइन दा चचरीबा लाइन सेस्ता होनरकपा खुदिमक्तसु माई पाकपा ओयु मयामनसु हेन नुंगसिबा हेन पामनाबा दोगा हेन सक्सेसफुल ओइबा दुंबा एक्टर अमा ओइरगा तुंगी ओइबा हाइतारे खोइगी फ्यूचर जनरेशन गी एक्टर अमा हयेंग समना हाइबदा हनुरकाना ममा गाइसे सागलकदोइनिको अदुमाइना अदु बाउबगी लेवल सिदा तत्तनबा हाइतारे तत्तनबा लेप्तन होनबियु पब्लिकना सु सोइदरा नुंगसिबिगनि हाइना खले करिगिनोदा निकिसिसु यामना खोइगी एक्टिंग गी लमसाइसे याम हयबा याम टैलेंटेड ओइबा सु ओइबनिदा अदुगा माई पाकपसु ओइमिनासि थागचरी निकि मुसको थैंक यू अदो मथंगदा मयाम खोइगी यामबा लाक्सगे यामबा अखोइगी याम ngasi क्वाक जत्राने हाइको क्वाक जत्राने हाइ मरुइना खोइ मणिपुरदि सेंगना हाइबदा अहलमन सिंग लाइ हक्तक्तगी दमक हाइद्रगसु अहलमन सिंग सिना खोइदा ताकपिरम तंबिरम हाइताय क्वाक जत्रा नुमिसेसदा अरंग अराक लौसनबा अरंग अराक लैसनबा नुमितनि हाइदना अरंग अराक लौबगी चनबी मसुम लाइबको ngasi su क्वाक जत्रा नुमितनि मयामसिना अरंग अराक लैसनबगी चनबी मसुम लै अदो मफम सेसदा करी पोट लौब याबगे एसे अरंग अराक ओइना पुसनबा याबा अदुगा ngसागी क्वाक जत्रासिना मिन तौबिनिंगी पोट असि स्मार्ट चॉइस की माइकैदगी करी ओइना फोंदोकपिनिंगी खतंग हाइबियो अरंग अराक खोइगी नुंगाइबा तांखलक लकी हाइतारे अरंग बददी सि अरंग बा को सि लंग बाय तारे ग्लास से लंगे खोइगी सेंगना दा खोइगी ग्लास का प्लास्टिक का आइटम ओइ स्टील का अयाम सि कतने अदु दने सा नुपागदि लैब नत्रे सा नुपादि लै पेटी नुपागी यागना पेटी गुम लौबिबे अरंग बा यावरी अदु सुंबा अरंग बा मोइ सि जे अरंग मंगा तने अरंग बा लोइ चिंगे सिदैदा मोइ कनो तोरे अदगी सोमदा कोइ कोन स्टील दा अरंग बा हारकना तो सुंबा सेट लेरे जविना कंदा बिजु त पाइखपिरोने अदुगी स्टील लो पाइखपिरो अदु सिगी सुलाक सगी अरंग बदो असे अरंग बा क्वाक जत्रा नुमि के अरंग बा लौसन हैमने अरंग बदो दम लौब याइ को असिगी अरंग बजे असुंबा म्याम दैरिसे असुंबा यानि अदो याम सुम
ꯇꯨꯡꯁꯤꯟꯕ ꯇꯥꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯃꯃꯥꯡꯉꯩꯗꯒꯤ ꯁꯨꯝ ꯇꯥꯛꯄꯤꯔꯝꯕ ꯇꯝꯕꯤꯔꯝꯕ ꯃꯥꯜꯂꯦꯕꯀꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥ ꯅꯨꯃꯤꯠꯇ ꯄꯣꯠ ꯑꯃꯇꯪꯗꯤ ꯂꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯁꯨꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁ꯭ꯃꯥꯔꯠ ꯆꯣꯏꯁ 99/149ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯁ꯭ꯃꯥꯔꯠ ꯆꯣꯏꯁꯇꯃꯛ ꯂꯩꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯑꯩ ꯌꯨꯝꯗꯒꯤ ꯂꯧꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯌꯥꯏꯐꯕ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯦꯅꯤ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯑꯃ ꯂꯦꯞꯁꯜꯍꯧꯕ ꯁꯅꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯁꯅꯥꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯁꯅꯥꯗꯨꯅ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯗ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯂꯦꯞꯁꯟꯕ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯊꯕꯛ ꯌꯨꯝꯗ ꯀꯥꯟꯅꯒꯗꯕ ꯄ꯭ꯔꯗꯛ ꯑꯃ ꯍꯦꯛꯇ ꯂꯦꯞꯁꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ 오케이. ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯉꯁꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯕꯤꯖꯨꯅ ꯂꯣꯏ ꯊꯥꯡꯉꯒꯁꯨ ꯄꯨꯈꯤꯗꯧꯔꯦ ꯄꯣꯠꯁꯦ ꯂꯩꯍꯧꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨ ꯉꯁꯤ ꯁꯣꯔꯨꯝꯁꯦ ꯄꯣꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯅꯗꯤ ꯍꯣꯔꯦꯟ ꯂꯥꯛꯀꯗꯧ ꯃꯌꯥꯝꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯣꯞꯄꯤꯡ ꯂꯩ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯁ꯭ꯇꯣꯛꯇꯤ ꯑꯦꯚꯥꯏꯂꯦꯕꯜ ꯂꯩꯒꯅꯤ ꯑꯣꯜꯔꯦꯗꯤ ꯀꯝꯄ꯭ꯂꯤꯠꯇ ꯂꯩꯔꯦ ꯑꯩꯗꯤ ꯁ꯭ꯇꯣꯛꯁꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯤ ꯈꯛꯇꯪꯒꯤ ꯁꯣꯒꯤ ꯗꯤꯁꯄ꯭ꯂꯦꯗꯤ ꯁꯤꯗꯤ ꯑꯣꯡꯂꯤ ꯗꯤꯁꯄ꯭ꯂꯦ ꯈꯛꯇꯅꯦꯕ ꯇꯧꯔꯤꯁꯦꯀꯣ ꯄꯣꯠ ꯑꯥꯏꯇꯦꯝꯁꯦ ꯗꯤꯁꯄ꯭ꯂꯦ ꯃꯊꯪꯗ ꯍꯥꯏꯗꯣ ꯑꯗꯨ ꯗꯤꯁꯄ꯭ꯂꯦ ꯈꯛꯇꯅꯤ ꯇꯧꯔꯤꯁꯦ ꯗꯤꯁꯄ꯭ꯂꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯒꯨꯗꯥꯎꯟ ꯍꯥꯏꯗꯣ ꯒꯨꯗꯥꯎꯟꯗ ꯁꯤꯒ꯭ꯔꯦꯠ ꯃꯆꯨꯁꯤ ꯒꯣꯗꯥꯎꯟꯅꯤꯀꯣ ꯃꯌꯥꯝ ꯒꯣꯗꯥꯎꯟꯗ ꯂꯣꯏ ꯂꯩꯔꯦ ꯄꯣꯠ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯔꯅꯤ ꯌꯥꯝ ꯑꯩꯅ ꯅꯨꯡꯉꯥꯏꯌꯦ ꯉꯁꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯍꯥꯏꯁꯦ ꯐ꯭ꯔꯦꯟꯆꯥꯏꯁ ꯂꯧꯅꯤꯡꯉꯒ ꯃꯥꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯡꯇꯣꯛꯄꯤꯕ ꯌꯥꯅꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕꯒꯤ ꯃꯦꯁꯦꯖꯁꯤꯃꯁꯨ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯇꯪꯒ ꯂꯥꯛꯆꯈꯤꯒꯦ ꯃꯊꯪꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯒꯅꯤ ꯑꯗꯨꯗꯨꯒ ꯑꯍꯣꯡꯕꯒꯤ ꯃꯥꯔꯀꯦꯠꯇ ꯑꯇꯥꯡꯕꯒꯤ ꯃꯥꯔꯀꯦꯠ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯗꯨꯝꯕ ꯆꯥꯎꯈꯠꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕ ꯅꯠꯇꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯍꯣꯡꯕ ꯁꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯁꯨ ꯑꯁꯤꯕꯨꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯂꯥꯛꯄꯤꯔꯤꯕ ꯑꯗꯨ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄꯤꯔꯤꯕ ꯄ꯭ꯔꯣꯃꯤꯖꯤꯡ ꯑꯦꯛꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯤ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤ ꯒꯨꯔꯨꯃꯌꯨꯝꯁꯦ ꯃꯅꯨꯡꯗ ꯌꯥꯝ ꯀꯟꯅ ꯆꯤꯜꯂꯤ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯆꯤꯟꯕ ꯃꯔꯛꯁꯤꯗ ꯆꯪꯕꯗꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤ ꯉꯁꯤ ꯀꯩ ꯂꯩꯕꯤꯔꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯗ ꯁꯤꯒꯤ ꯃꯥꯏꯛꯁꯦ ꯁꯨꯃꯥꯏꯅ ꯊꯦꯠꯄꯤꯌꯨ ꯁꯤꯒꯤ ꯀ꯭ꯂꯤꯞꯅꯦꯕꯀꯣ ꯁꯤ ꯃꯥꯏꯛ ꯍꯥꯞꯄꯤꯌꯨ ꯃꯌꯥꯝ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤ ꯒꯨꯔꯨꯃꯌꯨꯝꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯧꯕꯤꯒꯗꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯖꯒꯦ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯩꯗꯤ ꯒꯤꯐꯇꯤ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯀꯔꯤ ꯄꯥꯝꯕꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯍꯪꯉꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯒꯤꯐ ꯑꯝꯇꯪ ꯇꯧꯖꯒꯦ ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯗꯨꯒ ꯁ꯭ꯃꯥꯔꯠ ꯆꯣꯏꯁꯄꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯔꯒ ꯑꯗꯣ ꯀꯔꯤꯒꯗꯤ ꯂꯩꯕꯤꯔꯒꯦ ꯉꯁꯤꯒꯤꯁꯤꯕꯣ ꯑꯩ ꯂꯩꯗ꯭ꯔꯤ ꯈꯟꯕꯗꯤ ꯂꯣꯏ ꯈꯟꯕ ꯂꯣꯏꯔꯦꯕꯀꯣ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯊꯣꯛꯑꯝꯗꯥꯏꯗ ꯄꯨꯂꯞ ꯄꯨꯈꯤꯗꯣꯏ ꯍꯧꯖꯤꯛꯇꯤ ꯕꯤꯖꯨꯅ ꯂꯣꯏ ꯆꯤꯡꯈꯠ ꯂꯣꯏꯈ꯭ꯔ ꯃꯥ ꯃꯥꯜꯂꯦ ꯕꯤꯖꯨꯅ ꯂꯣꯏ ꯗꯨꯀꯥꯟꯁꯤꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯄꯨꯈꯤꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯕꯗ ꯑꯝꯇ ꯂꯩꯍꯧꯗꯧ ꯃꯥꯟꯗꯦ ꯃꯤ ꯑꯇꯣꯞꯄꯩ ꯂꯩꯅꯤꯡꯉꯥꯏ ꯍꯣꯏ ꯑꯗꯣ ꯁꯨꯝ ꯉꯁꯥꯏ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯀꯩꯅꯣꯁꯦ ꯐ꯭ꯂꯥꯋꯔ ꯄꯣꯠꯁꯦ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ ꯐ꯭ꯂꯥꯋꯔ ꯄꯣꯠꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯁꯥꯏꯖ ꯑꯍꯨꯝ ꯂꯩꯕꯅꯦꯕꯀꯣ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤ ꯅꯣꯂꯦꯖ ꯂꯩꯔꯝꯗꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯁꯥꯏꯖ ꯑꯍꯨꯝꯁꯦ ꯁꯤꯁꯤꯅ 149 ꯄꯤꯕꯅ ꯈ꯭ꯋꯥꯏ ꯆꯥꯎꯕꯁꯤꯅ 149ꯅꯦꯕꯀꯣ ꯑꯗꯨꯒ ꯁꯦ ꯕꯤꯖꯨꯅ ꯉꯁꯥꯏ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯪꯁꯨ ꯄꯥꯝꯃꯝꯗꯧ ꯃꯥꯜꯂꯦ ꯁꯤ ꯑꯍꯨꯝꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯗꯨꯒ ꯁꯦ 139 ꯈꯛꯇꯪ ꯄꯤꯛꯊꯕ ꯁꯦ ꯐꯨꯠ ꯑꯃ ꯐꯔꯞ ꯇꯧꯕ ꯕꯦꯁꯁꯦ ꯁꯤꯁꯤꯅ 139 ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯔ ꯄꯤꯛꯊꯕꯁꯤ나 129ꯅꯦꯕ ꯁꯨꯝ ꯅꯪ ꯁꯝꯅ ꯍꯥꯏꯕꯗ ꯐ꯭ꯂꯥꯋꯔ ꯕꯦꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯅ ꯄꯥꯝꯖꯕꯁꯦ ꯑꯆꯧꯕꯁꯤꯅ ꯄꯥꯝꯕ꯭ꯔꯥ ꯑꯩꯁꯦ ꯑꯆꯧꯕꯁꯦ ꯄꯥꯝꯃꯦ ꯀꯔꯝꯕ ꯑꯆꯧꯕꯁꯦ ꯂꯧꯊꯔꯣ ꯑꯗꯨꯗꯤ ꯐꯪꯕ꯭ꯔꯣ ꯂꯥꯃꯣ ꯑꯗꯨꯗꯨꯃ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯔꯤꯖꯦꯛ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ ꯌꯦꯡꯕꯤꯌꯨꯀꯣ ꯂꯩꯇꯦꯀꯣ ꯂꯩꯇꯦ ꯑꯗꯨꯗꯨꯃ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯃꯥꯔꯠ ꯆꯣꯏꯁꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯤꯐ ꯇꯧꯖꯒꯦꯀꯣ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯝꯇ ꯌꯦꯡꯕꯤꯍꯧꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯩꯁꯥ ꯂꯧꯍꯧꯅꯤꯀꯣ ꯒꯤꯐ ꯑꯃ ꯇꯧꯔꯦ ꯍꯣꯏ ꯒꯤꯐ ꯑꯃ ꯑꯗꯣ ꯍꯣꯔꯦꯟ ꯀꯩ ꯒꯤꯐ ꯍꯥꯞꯅꯤ ꯍꯥꯏꯗꯤ ꯀꯩ ꯂꯩ ꯍꯥꯞꯅꯤ ꯑꯗꯨꯏꯗ ꯁꯤꯗꯩꯁꯤꯗꯅꯦ ꯈꯪꯗꯦ ꯂꯩ ꯐꯖꯕ ꯌꯥꯝ ꯍꯥꯞꯄꯅꯤ ꯇꯨꯂꯤꯞꯀꯨꯝꯕ ꯌꯥꯝ ꯍꯥꯞꯅꯤꯡꯉꯦ ꯑꯗꯣ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯥꯕꯗ ꯑꯣꯏꯔꯁꯨ ꯌꯦꯡꯉꯒꯦ ꯍꯣꯏ ꯑꯗꯣ ꯄꯕ꯭ꯂꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯝ ꯂꯩ ꯁꯨꯒꯁꯤ ꯑꯗꯨꯝ ꯄꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯟꯕ ꯌꯥꯔꯦ ꯀꯂꯦꯛꯁꯟ ꯌꯥꯅꯤ ꯑꯗꯣ ꯁꯨꯝ ꯁꯤ ꯗꯨꯀꯥꯟꯗꯒꯤ ꯄꯤꯔꯛꯈꯤꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯊꯦꯠꯆꯟꯕ ꯍꯧꯔꯒꯦ ꯏꯅꯝ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕꯁꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯗ ꯉꯁꯤ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯒꯦ ꯃꯗꯨꯗꯤ ꯑꯦꯅꯤ XYZ ꯑꯃꯅ ꯑꯗꯣꯝꯗ ꯂꯩ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯂꯩꯁꯦ ꯃꯆꯨ ꯈꯥꯏꯔꯒ ꯑꯗꯨꯝ ꯑꯦꯅꯤ ꯑꯩꯗꯤ ꯁꯤ ꯃꯆꯨꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯔꯥꯡꯕꯅ ꯄꯥꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯑꯉꯥꯡꯕꯅ ꯄꯥꯝꯕ꯭ꯔꯥ ꯌꯦꯂꯣꯅ ꯄꯥꯝꯕ꯭ꯔꯥ ꯀꯔꯝꯕ ꯀꯂꯔꯅꯒꯗꯤ ꯍꯦꯟꯅ ꯂꯩꯁꯦ ꯄꯥꯝꯃꯤ ꯀꯔꯝꯕ ꯂꯩꯆꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯗꯤ ꯔꯦꯗꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯔꯣꯁꯁꯦ ꯔꯣꯁꯀꯤ ꯃꯆꯨꯁꯦ ꯁꯤ ꯔꯦꯗ ꯑꯣꯏꯕꯅꯤꯅ ꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯗ ꯇꯁꯦꯡꯅ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯕꯨ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯒꯤ ꯐꯦꯟꯁꯤꯡꯅ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯔꯦꯗ ꯔꯣꯁ ꯑꯃꯃꯝ ꯄꯥꯏꯔ ꯆꯪꯕꯤꯔꯒ ꯈꯨꯄꯥꯡ ꯊꯥꯔꯛꯀꯅꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯔꯦꯗ ꯔꯣꯁ ꯌꯥꯎꯗꯕꯤꯗꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯖꯔꯤꯁꯦ ꯈꯨꯄꯥꯛꯄꯨ ꯆꯥꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯁꯦ ꯒꯤꯐꯇꯨꯃꯗꯤ ꯁꯤꯗ ꯊꯝꯃꯁꯦ ꯉꯥꯏꯍꯥꯛꯇꯪ ꯐ꯭ꯔꯤ ꯑꯣꯏꯅꯕ ꯀꯥꯏꯗꯅꯕ ꯑꯝꯇꯪ ꯄꯥꯏꯕꯤꯌꯨꯅꯦ ꯃꯥꯏ ꯒꯤꯐꯁꯦ
yam unique ကိုပဲအဲ့ဒီအငုတ်ပါငါဆိုင်ဘီဂျူးနဲ့ခန့်မစခက်လက်ကတာနဲ့ခန့်မနေပါကော ai new jam pamba ဟုတ် adu pot chai singa sigi dukan gi sa ai di am thina sa jing da smaina sigumba dukan ama hangak pa se yam nungai na khale habedi pot chai do yam tang ga su leina bangam da ba myam lei ko adagi mi na so dum yam tang pam di pa ma ga lei bangam da ba sing do adu sidala aga 99 degi horoga 149 phawagi manung da loi yaure ba cup set adagi kitchen item kai ka loi sure is leisda mug batil kai ka chair kai ka loi yaure si sing sa loi le haning e adu lei bala ko da ne moi proprietor na ne pot si pi bangam do man de in khan ba adu ngamoi haibagi pot si sa ne ko sai somna kan da asang mama chu gi sai warehouse ama lei sa so ma si manung si da pot si pai lei le ba si di just showroom ne ba ko showroom haidi just mayam gi demo na ba hai tare sai akoi guest lak pi mayam sakra ma tung da manung dai mu khondo mu thang do ki doi ne ba adu ngasai kripa lasmi na khan gi ba dum ba base to pbu hai ra ga su long thu doi ni biju na khan gi ba ngasai si gi plate to si di demo si di lei tre adu ma pbu hai ga su manung adum lei ba manung ba kai lei ha som da kitchen gi items hai tu stays da plate ke yung na ba ko asi so ho mo man da phang ni adagi jarab adagi compact steel gi items lo yaw ba stays da makhan sing jel oi su ba se su na phang ba se siam no ai adagi knife kum ba yung ba ko ai dia pam ai dia hore da fu si se am phai ba ai ma hai view da nang su pam ne na khan le khoi na wal la ga sum mobile tum charge ma to ma tam da ne khoi si wal the sang ni na yaw ne ma kha kai oi ya na ba yaw phone charge to ba do phone charge ma kha da yaw i da da okay hai di se samna hai da ai phone ba kai jaga charger do ma kha da lai ban na pin do se samna hai khoi phone charger se si lai da na ado khum jan gi doi ne se hoi smai kha da lai ra bra charger da thi la ga dum tham ma ya ba hai ta re du ni loi phare po chai sing se mayam yeng ba lak piro yeng ba da na te lai ba su lak piro po chai wat na ba su na ba kitchen item ke ka loi su re ado ningo sa ko ba da ne basket se am punai ba ko si basket se sum angang nupi macha na ga na trai chal je sing na ga basket macha se dum pu ba dum liam do male mathak ta su basket lai da mathak ta lai ado assist sing sing ni lai sabi macha na ya man ne macha se tam phu pi yu ni se ne makeup kai kai hapagi ko yam nuai do male nang sai kai tarak hoi mi mayam thom jalak ta na dukan se ma pu ga se loi mang gre aje khoi na oi na ma pu sa lai re machu karamba pai phase mayam da sum yang han se si asma su sing ji loi phasai da ado lavender se mayam red se ka kaya oi de no si red na si basket ma sa se na kya oi ge cheti red che si kaya oi ge se da pai se amta hang biu ne amata pura hang biu si kya lai ya 119 am honge makeup kai ka hapagi loi lei bela ado de machu se yam fancy yam oi ha ba ado ga phoi gi machu phajaba sine ba yam na pam na ri se yam na ba nupi msa sing ne hena pam ga da ba mal ai de sigi dukan se ayam na nupi ni hena yam chang ka da ba mal nupi na pam ba ai ke ma da ta di hai no pa gi sam na ha ba de yengo se khoi nu pa yam pa mi kwa lambi da organizer se sam na ha da ga ri cho yan ya re ado ga pa mu pa ni ba kwa ado bu nupi msa sing nupi ni hena di pam amma ga su hai ge nu pa na pam ba gi nu pa na pam mi maram amma su hai ge ba nu pa se po sai se mafam chan chan tham jam pam ni nupi ni khang de ko se sam na thang gu ma yung sang ge kha ba gu ma yung sang ge ha ga si loi lo nupi no di lo ro moi ne sa amana nu pa gi ma hai je ge se nupi sna khoi chakhum da chak thong khra ma tung da nu pa se na help to san ba se dum chat nei da na ngasi di en sang hau turi kai to sum to i da na ado si se khoi gi chopper hai ta re na si si sudum na kan nu pa somai para khak pa se ha pam ja ba nupi gi mating pang boy sang sin jalak pa ya ado nu pa na pam ba su mayam lei hai ta re ado nupi khata gi na te ha ba ni ko flying pen su yaw re kai ga di to ya ni doi frying pan da da yerum ho ba omelette ho ba nuai ni omelette ani amma gum ba tangang ho ba yam nuai tangang hoi tangang se dum cha bra pa la smi se adu gi ho ba yam nuai okay adu ga atopa size makhan su lei ma cha ma su lei se yirum mapum moi na ho ba kripa la smi hum se kai de gi no ai aseng ba ding thau khong de gi ne thau khong de gi odi su dum ni thau khong dum lei bi bra temporary kwa ke thel da okay adu ta di ning thau khong de gi oi tai ni thau khong de lak ta yam lak pe adu la yana ko de le ba manipur gi public se kamain tori hai di manipur gi viewers sing se kamain tori moi se lak na phana ngam do man de khoi su khan jab matam da kwa hai di manipur gi film se chakhok matam da manipur gi sai gi audience sing se su chakhot haning hai ta re film da wudli ba khoi gi adum ba sai gi message sing se public a loksal akan da chakhot pa hai je punu ominar ka doi ni ba public ta ga di sum penja da ba gap lai ba moi se sumai ni to haning ba do moi tok ta matam da sai penja de moi se sumai to haning gi kwai kari hai ning ga lai si
ꯄꯕ꯭ꯂꯤꯛꯇ ꯄꯦꯟꯗꯕꯗꯤ ꯀꯥ ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯄꯕ꯭ꯂꯤꯛꯀꯤ ꯐꯤꯒꯔ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯣꯏꯔꯛꯄ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯉꯥꯛꯄꯤꯕꯒꯤ ꯆꯥꯟꯁꯁꯦ ꯈꯤꯇꯪꯗꯤ ꯅꯦꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯑꯗꯨꯝꯇꯪ ꯋꯥꯈꯟ ꯇꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ ꯁꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯕ ꯉꯝꯕ ꯅꯠꯇꯦꯕ 이번 비디오도 마치 아무까 타가피라 또 또비라거든요. ꯚꯤꯗꯤꯑꯣ ꯃꯄꯨꯝꯗꯣ ꯌꯦꯡꯗꯕꯤꯗ ꯃꯇꯦꯛꯇꯨ ꯈꯛꯇꯪ ꯊꯥꯒꯠꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯈꯤꯇꯪ ꯁꯦꯠꯄ ꯆꯥꯕꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯈꯤꯇꯪ ꯑꯗꯨꯒꯨꯝꯕ ꯚꯥꯏꯔꯦꯜ ꯆꯠꯀꯗꯕ ꯄꯣꯠꯇꯣ ꯍꯦꯛ ꯊꯥꯒꯠꯄꯤꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯂꯥꯏꯁꯨꯒꯤ ꯄꯣꯠ ꯊꯥꯒꯠꯂꯨ ꯇꯥꯔꯗꯤ ꯃꯣꯏꯗꯣ ꯁꯛꯄꯤꯗꯦꯅꯦꯗꯣ ꯐꯠꯇꯕ ꯍꯥꯏꯗꯤ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯤꯒꯤ ꯏꯖꯠ ꯃꯥꯡꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯅ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯅꯔꯤꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯗꯣ ꯈꯤꯇꯪ ꯆꯥꯡ ꯍꯟꯊꯅꯤꯡꯉꯦ ꯑꯇꯩꯗꯤ ꯂꯣꯏ ꯐꯩꯗ ꯑꯩꯈꯣꯏ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯩꯕ ꯉꯝꯃꯤꯁꯤꯁꯨ ꯄꯕ꯭ꯂꯤꯛꯀꯤ ꯊ꯭ꯔꯨꯗꯩꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯋꯥꯈꯜ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯃꯤ ꯈꯔ ꯂꯩꯕꯁꯦ ꯁꯤ ꯈꯛꯇꯪ ꯋꯥꯈꯜ ꯇꯥꯍꯟꯅꯤꯡꯉꯦ ꯑꯗꯣ ꯁꯨꯝ ꯐꯤꯜꯝ ꯁꯨꯇꯤꯡ ꯃꯐꯝꯗꯒ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯒ ꯌꯦꯡꯕꯁꯦ ꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯉꯣꯟꯗ ꯁꯨꯝ ꯍꯩꯅꯗꯕ ꯀꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ ꯑꯗꯨꯗꯤ ꯑꯁ ꯑꯩ ꯌꯦꯡꯕ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯔꯥꯎꯖꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅꯒ ꯀꯩꯒꯨꯝꯕ ꯐꯤꯜꯝ ꯀꯨꯝ ꯇꯥꯔꯒꯗꯤꯀꯣ ꯑꯁ ꯌꯦꯡꯕꯤꯔꯛꯀꯅꯨꯃꯦ ꯑꯁꯣꯝ ꯅꯥꯀꯟꯗꯩꯁꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯈꯣꯃꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯇꯦꯂꯦꯟꯠ ꯑꯃꯅꯦ ꯃꯌꯥꯝꯒꯤ ꯃꯤ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤꯅꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕꯅ ꯃꯤ ꯂꯥꯛꯄ ꯈꯣꯠꯄꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯛꯇꯤꯡꯗꯣ ꯃꯣꯏꯅ ꯌꯦꯡꯕꯤꯔꯒꯀꯣ ꯃꯣꯏꯅ ꯑꯁ ꯐꯖꯩ ꯅꯣꯏ ꯉꯁꯥꯏ ꯇꯧꯈꯤꯕꯗꯣ ꯀ ꯍꯥꯏꯔꯛꯄꯁꯦ ꯁꯤꯁꯤꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯁꯤꯅ ꯄꯨꯔꯥ ꯎꯜꯇꯥꯅꯦꯕ ꯁꯤꯡ ꯃꯩꯁꯤ ꯂꯥꯛꯑꯦ ꯀꯥꯏ ꯌꯦꯡꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯃꯥꯏꯁꯦ ꯂꯣꯠꯁꯟꯈ꯭ꯔꯅꯦꯕ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯄꯒꯁꯦ ꯑꯩꯈꯣꯏ ꯇꯤꯝ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯚꯤꯗꯤꯑꯣ ꯀꯥꯞꯊꯠꯂꯣ ꯍꯥꯏꯔꯒ ꯍꯣꯏ ꯊꯦꯡꯅꯈ꯭ꯔꯦ ꯎꯜꯇꯥꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯩ ꯇꯨꯡꯗ ꯁꯞꯄꯣꯔꯠ ꯂꯩꯔꯤꯁꯦ ꯚꯤꯗꯤꯑꯣ ꯍꯦꯛ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯌꯣ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯑꯒ ꯁꯔꯚꯤꯁ ꯇꯧꯖꯕ ꯅꯠꯆꯗꯦꯕꯀꯣ ꯑꯦꯅꯤꯋꯦ ꯁꯤꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯇꯜ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯃꯆꯤꯟ ꯆꯨꯞꯄꯒ ꯊꯛꯄ ꯌꯥꯕꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯆꯨꯝꯕ꯭ꯔꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏꯐꯦꯠ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯕꯔꯕꯤ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯦ ꯁ꯭ꯀꯨꯜꯗ ꯄꯨꯕꯒꯤꯁꯨꯀꯣ ꯑꯗꯨꯅꯦ ꯁ꯭ꯀꯨꯜꯗ ꯄꯨꯕꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯁꯦ ꯍꯣꯏ ꯑꯗꯣ ꯊꯔꯃꯣꯄ꯭ꯂꯥꯁꯀꯤ ꯇꯥꯏꯞꯇ ꯇꯧꯕ ꯁꯤꯗꯩꯁꯦ ꯁ꯭ꯇꯤꯜꯒꯤꯁꯦ ꯁ꯭ꯇꯤꯜꯒꯤꯁꯤꯁꯨ ꯌꯥꯎꯔꯦ ꯌꯦꯡꯕꯤꯌꯣ ꯖꯤꯝꯒꯨꯝꯕ ꯆꯠꯄꯗꯀꯣ ꯑꯗꯨꯝ ꯑꯗꯒꯤ ꯂꯝꯁꯥꯡ ꯆꯠꯂꯁꯨ ꯏꯁꯤꯡ ꯑꯁꯥꯕꯒꯨꯝꯕ ꯍꯥꯞꯄꯒ ꯑꯗꯨꯝ ꯄꯨꯕ ꯌꯥꯏ ꯂꯣꯏ ꯐꯖꯔꯦꯗ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯌꯥꯝ ꯗꯨꯀꯥꯟꯁꯤꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯏꯃꯨꯡ ꯍꯨꯞꯅ ꯂꯥꯛꯄꯤꯒꯅꯨꯀꯣ ꯀꯩꯒꯤꯅꯣꯗ ꯆꯜꯂꯣꯏꯕ ꯑꯗꯣ ꯀꯩꯅꯣꯕꯨꯗꯤ ꯑꯩꯈꯣꯏ ꯒꯣꯗꯥꯎꯟꯕꯨꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯆꯟꯗꯗꯅ ꯕꯦꯔꯥ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯂꯥꯛꯄꯤꯒꯅꯣ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯣꯇꯜ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯁꯤ ꯕꯣꯇꯜꯁꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯐꯤꯗꯤꯡ ꯕꯣꯇꯜꯒꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯑꯉꯥꯡ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤꯅꯦ ꯑꯁꯤꯁꯦ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯀꯞꯄꯅꯤ ꯍꯥꯏꯗꯤ ꯄꯣꯠ ꯂꯩꯌꯣ ꯌꯥꯗꯦ ꯃꯃꯥꯁꯤꯡ ꯈꯔꯗꯤ ꯋꯥꯔꯤ ꯅꯠꯇꯦ ꯋꯥꯔꯣꯏ ꯀꯩꯗꯧ ꯋꯥꯗꯣꯏꯅꯣ ꯇꯥ ꯍꯣꯡꯉꯤꯁꯤꯗꯤ ꯅꯪ ꯑꯄꯥꯝꯕ ꯈꯜꯂꯣ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯃꯃꯥꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯉꯥꯡ ꯃꯆꯥꯅ ꯊꯛꯄꯗ ꯃꯅꯨꯡꯗ ꯄꯥꯏꯞꯀ ꯌꯥꯎꯔꯒꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯔꯦꯛꯁꯦ ꯉꯁꯥꯏ ꯆꯪꯁꯤꯜꯂꯨꯗ꯭ꯔꯤꯕꯀꯣ ꯀ꯭ꯔꯤꯄꯥ ꯑꯗꯣ ꯃꯅꯤꯡꯗ ꯃꯊꯛꯇ ꯂꯩꯕ ꯄꯣꯠꯁꯤꯅ ꯀꯔꯤꯅꯣ ꯔꯦꯛꯀꯤ ꯇꯥꯏꯞ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯖꯨꯋꯦꯂꯔꯤ ꯑꯥꯏꯇꯦꯝꯒ ꯍꯥꯞꯄꯗ ꯌꯥꯝ ꯁꯤꯖꯤꯟꯅꯕꯗꯣ ꯀꯤꯆꯟꯒꯤ ꯑꯥꯏꯇꯦꯝꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁ꯭ꯄꯥꯏꯁꯦꯁꯀꯨꯝꯕ ꯖꯤꯔꯥ ꯃꯔꯨ ꯃꯔꯥꯡ ꯃꯆꯜ ꯀꯩꯀꯥ ꯃꯌꯥꯝ ꯍꯥꯞꯅꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤꯁꯤꯅ ꯀꯩ ꯍꯥꯞꯅꯤꯡꯉꯥꯏ ꯈꯜꯂꯦ ꯍꯥꯏꯔꯒ ꯁꯅꯥ ꯃꯆꯥꯒꯨꯝꯕ ꯂꯤꯛ ꯃꯆꯥꯒꯨꯝꯕ ꯍꯥꯏꯗꯤ ꯊꯤꯕꯗ ꯋꯥꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯁꯤꯗ ꯂꯣꯏ ꯍꯥꯞꯅꯤꯡꯉꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯤꯆꯟꯗ ꯍꯥꯞꯄꯗꯤ ꯆꯅꯝꯒꯨꯝꯕ ꯍꯥꯞꯄꯗꯤ ꯌꯥꯝ ꯆꯜꯂꯔꯣꯏ ꯑꯗꯣ ꯑꯀꯨꯞꯄ ꯌꯥꯝ ꯃꯥꯡꯍꯟꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯗꯤ ꯑꯦꯚ꯭ꯔꯤ ꯐꯪꯁꯟ ꯈꯨꯗꯤꯡꯒꯤ ꯑꯦꯚ꯭ꯔꯤ ꯏꯚꯦꯟ ꯈꯨꯗꯤꯡꯒꯤ ꯁꯅꯥꯁꯦ ꯕꯤ ꯏꯠ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯔ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯗꯨꯝ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯁꯅꯥ ꯑꯃꯗ ꯂꯣꯏꯅꯃꯛ ꯏꯟꯚꯦꯁ ꯇꯧꯕꯗꯤ ꯀꯅꯥꯝ ꯉꯝꯅꯗꯦ ꯀꯩꯅꯣ ꯃꯤꯂꯤꯅꯤꯌꯔ ꯕꯤꯂꯤꯅꯤꯌꯔ ꯑꯝꯇ ꯅꯠꯅꯗꯕꯅꯦ ꯉꯝꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯅꯥ ꯀꯂꯦꯛꯁꯟ ꯇꯧꯖꯔꯨꯕ ꯃꯌꯥꯝ ꯗꯤꯐ꯭ꯔꯦꯟ ꯁꯅꯥ ꯀꯂꯦꯛꯁꯟ ꯇꯧꯖꯔꯨꯕ ꯃꯌꯥꯝꯁꯦ ꯃꯐꯝꯁꯤꯗ ꯍꯥꯞꯀꯗꯣꯏꯅꯤ ꯑꯗꯨꯗꯤ ꯁꯨꯡꯃꯥꯡ ꯃꯥꯡꯉꯔꯣꯏ ꯍꯣꯏ ꯑꯗꯣ ꯈꯨꯗꯣꯞꯀꯨꯝꯕ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯀꯂꯦꯛꯁꯟ ꯈꯨꯗꯛꯀꯤ ꯀꯂꯦꯛꯁꯟ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯥꯏ ꯁꯤꯁꯨ ꯀꯟꯇꯦꯅꯔꯁꯦ ꯀꯩꯅꯣ ꯁꯤꯁꯨꯅꯦ ꯀꯟꯇꯦꯅꯔꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯆꯤꯅꯤꯒꯨꯝꯕ ꯑꯣꯏꯔꯁꯨ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯒꯤ ꯀꯛꯆꯤꯡ ꯆꯪꯗꯧ ꯃꯥꯟꯗꯦ ꯁꯤꯗ ꯍꯥꯞꯄꯗꯤ ꯃꯐꯝꯗꯣ ꯇꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯇꯥꯏꯠ ꯑꯣꯏ ꯑꯩ ꯉꯁꯥꯏ ꯌꯦꯡꯉꯝꯃꯕꯅꯦꯕ ꯃꯌꯥꯝꯗ ꯑꯝꯇ ꯌꯦꯡꯍꯟꯃꯤꯟꯅꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯁꯤꯡꯁꯦ ꯑꯔꯪ ꯑꯔꯥꯛ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯆꯦꯔꯪ ꯃꯅꯨꯡꯗꯅꯦ ꯍꯥꯞꯄꯤ ꯃꯌꯥꯝꯁꯦ ꯑꯔꯪ ꯑꯔꯥꯛ ꯉꯥꯛꯇꯅꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯉꯁꯤꯗꯣ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥ ꯅꯨꯃꯤꯠꯇ ꯃꯌꯥꯝ ꯑꯔꯪ ꯑꯔꯥꯛ ꯂꯧꯁꯟꯅꯩ ꯍꯥꯏꯕꯗꯣ ꯑꯔꯪ ꯑꯔꯥꯛ ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯃꯐꯝꯁꯦ ꯇꯥꯏꯠ ꯑꯣꯏꯌꯦ ꯑꯩ ꯍꯥꯡꯗꯣꯛ ꯉꯝꯗ꯭ꯔꯦ ꯑꯩ ꯂꯩꯒꯦꯁꯦ ꯅꯪ ꯃꯈꯥꯗ ꯈꯨꯠ ꯑꯅꯤꯅ ꯀꯣꯜꯂꯛꯑꯣ ꯑꯩ ꯂꯩꯔꯛꯀꯦꯀꯣ 1 2 ꯑꯗꯨ ꯄꯥꯏꯌꯣ 1 2 ꯃꯥ ꯀꯛꯆꯤꯡꯗꯣ ꯁꯨꯡꯆꯪ ꯅꯠꯇꯦ ꯑꯣꯟꯅ ꯇꯩꯅ ꯂꯩꯁꯟꯕ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯃꯣꯏꯗ ꯑꯝꯇ ꯂꯩꯊꯣꯛꯍꯜꯂꯨꯅꯦ ꯍꯣꯏ ꯆꯦꯅꯤꯀꯣ ꯁꯤꯗꯒꯤ ꯑꯃ ꯌꯦꯡꯉꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯕꯤꯔꯛꯑꯣꯅꯦ ꯑꯝꯇ ꯑꯩꯈꯣꯏ ꯑꯉꯥꯡ ꯊꯥꯕꯝꯒꯦ ꯑꯣꯟꯅ ꯇꯩꯅ ꯃꯔꯩꯗꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯨꯝꯕ ꯃꯥꯜꯂꯦ ꯇꯥꯏꯠ ꯌꯥꯝ ꯑꯣꯏꯁꯤ ꯀꯥꯟꯅꯕ ꯑꯃꯅ ꯇꯥꯏꯠ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯀꯛꯆꯦꯡ ꯆꯪꯉꯣꯏꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯡꯕ꯭ꯔꯥ ꯁꯤ ꯂꯩ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯏꯖꯁꯦ ꯍꯟꯊꯩꯌꯦꯕꯀꯣ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯡꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯡꯕꯗꯧꯅ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤꯗ ꯆꯨꯝꯃꯦ ꯑꯗꯨꯝ ꯑꯗꯨꯒ ꯍꯥꯡꯕꯗ ꯆꯨꯝꯃꯦꯕ ꯊ꯭ꯔꯦꯠ ꯂꯥꯟꯅ ꯀꯩꯅꯣ ꯇꯧꯈꯤꯕꯩꯔꯕ ꯃꯥꯟꯗꯦ ꯅꯠꯇꯦ
ꯇꯥꯏꯠ ꯑꯣꯏꯅ ꯂꯩꯁꯟꯒꯦ ꯇꯥꯏꯠ ꯑꯣꯏꯕꯒꯤꯅꯤ ꯑꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯤꯗꯩꯁꯤꯗ ꯁꯪꯒꯣꯝꯒꯨꯝꯕ ꯆꯤꯅꯤꯒꯨꯝꯕ ꯑꯊꯨꯝ ꯑꯍꯥꯎ ꯍꯣꯏ ꯍꯣꯏ ꯅꯠꯇ꯭ꯔꯒꯅ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯕꯦꯀꯔꯤ ꯄꯣꯠꯁꯦ ꯌꯥꯝ ꯆꯥꯒꯜꯂꯦꯕ ꯆꯥꯏꯗꯅ, ꯑꯗꯣ ꯕꯦꯀꯔꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯍꯥꯡꯉꯨꯔꯒꯗꯤ ꯏꯁꯀꯥꯏꯔꯣꯅꯨ ꯑꯇꯩꯒꯩ ꯂꯣꯏ ꯍꯨꯟꯗꯣꯛꯅꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯐꯨꯗ ꯋꯦꯁꯇꯦꯖꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯟꯇꯦꯅꯔꯁꯤꯃ ꯂꯩ ꯇꯥꯔꯤ ꯃꯌꯥꯝ ꯂꯩꯁꯟꯒꯤ ꯃꯇꯝꯗ ꯀꯛꯆꯤꯡ ꯑꯃꯐꯥꯎ ꯆꯪꯉꯛꯇꯧ ꯃꯥꯟꯗꯦ ꯆꯪꯉꯔꯣꯏ ꯀꯩꯅꯣꯗ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯏꯕꯥꯅꯤ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗꯣ ꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯑꯉꯥꯡ ꯖꯤꯝ ꯁꯥꯟꯅꯕ ꯑꯉꯥꯡꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔ ꯂꯩꯊꯣꯛꯄꯤꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏ ꯁꯤ ꯀꯟꯇꯦꯅꯔꯁꯤꯃꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯈꯥꯗꯁꯨ ꯀꯟꯇꯦꯅꯔ ꯈꯔ ꯂꯩꯔꯤꯀꯣ ꯂꯩ ꯀ꯭ꯌꯨꯕꯤꯛ ꯖꯥꯔ ꯀꯥꯏꯅꯒ ꯑꯁꯤꯗꯩꯁꯤꯗ ꯊꯨꯝ ꯑꯗꯒꯤ ꯍꯋꯥꯏ ꯍꯥꯞꯄꯁꯨ ꯌꯥꯅꯤ ꯍꯋꯥꯏ ꯈꯔ ꯈꯛꯀꯣ ꯑꯗꯨ ꯃꯤ ꯌꯥꯝꯗꯕ ꯐꯦꯃꯤꯂꯤꯒꯤ ꯍꯋꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂ ꯊꯨꯝꯒꯨꯝꯕ ꯍꯥꯞꯆꯤꯜꯂꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯁ ꯉꯥꯛꯇ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯥꯅꯦ, 149 ꯁꯦꯠꯇ ꯑꯣꯏꯖꯥꯠꯂꯣ 149 ꯁꯤꯕꯣ ꯑꯍꯨꯝꯁꯤꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯄꯨꯝ ꯄꯤꯁ ꯑꯍꯨꯝ ꯍꯥꯜꯂꯦꯕꯀꯣ ꯁꯤꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁꯁꯨ ꯑꯣꯏꯌꯦ ꯃꯤ ꯍꯣꯏ, ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯒꯤ ꯍꯥꯏꯗꯤ ꯗꯤꯁꯄꯣꯒꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ Paper ꯗꯤꯁꯄꯣꯖꯦꯕꯜ plate-ꯇ, ꯄꯦꯄꯔ ꯋꯦꯁꯇꯨꯗ ꯇꯧꯗꯧ ꯁꯔꯨꯛ ꯁꯤꯗꯩꯗ ꯁꯤꯅ ꯐꯔꯦ. ꯌꯥꯝ ꯇꯥꯡꯗꯕꯤꯗꯀꯣ ꯗꯤꯖꯥꯏꯟ ꯑꯗꯨꯝ ꯃꯆꯨꯁꯤꯡꯁꯨ ꯐꯖꯔꯦ ꯂꯣꯏ ꯐꯖꯩꯑꯕ ꯀꯂꯔꯐꯨꯜ ꯑꯣꯏꯔꯒ ꯁꯤꯗ ꯂꯩꯔꯤꯁꯤꯁꯨ ꯑꯗꯨꯝ ꯑꯍꯨꯝꯁꯤꯗ ꯁꯦꯠꯁꯤꯗ 100ꯀ 49 ꯑꯣꯏꯗꯣꯏꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟ ꯃꯆꯥꯒꯤꯗꯨꯗꯤ ꯁꯤꯁꯨ ꯁꯦꯠꯇ ꯀꯌꯥ ꯍꯥꯜꯂꯦ ꯁꯤꯁꯨ ꯑꯁꯤꯅ ꯃꯔꯤ ꯍꯥꯜꯂꯦ ꯍꯩꯒꯨꯝꯕ ꯃꯦꯠꯂ ꯆꯥꯕ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯐ꯭ꯔꯤꯖꯀꯨꯝꯕ ꯄꯨꯊꯣꯛꯑꯁꯨꯀꯣ ꯃꯤ ꯂꯥꯛꯄꯗ ꯑꯗꯨꯝ ꯑꯗꯣ ꯌꯥꯔꯦ ꯁꯤꯒꯤꯗꯤ ꯁꯤ 149ꯁꯦ ꯁꯦꯠ ꯀꯌꯥꯗ ꯍꯥꯜꯂꯤꯒꯦ ꯁꯤ 3 ꯍꯥꯜꯂꯦ ꯇꯔꯨꯛ ꯑꯣꯏꯗꯣꯏꯔꯥ 7 ꯍꯥꯜꯂꯦ ꯍꯥꯟꯕ꯭ꯔꯥ ꯁꯤ ꯌꯥꯝꯃꯦ ꯌꯥꯝꯃꯦ ꯌꯥꯝꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯅ ꯈꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯄꯤꯕ ꯒꯦꯁꯁꯤꯡꯗꯣ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯅ ꯈꯜꯂꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯍꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔ ꯈꯥꯏꯗꯣꯛ ꯆꯥꯕꯁꯦ ꯆꯠꯅꯗ꯭ꯔꯦꯕ ꯑꯗꯣ ꯌꯨꯝꯗ ꯃꯌꯥꯝ ꯇꯣꯉꯥꯟ ꯆꯥꯅꯕ ꯂꯩꯗꯅ ꯈꯥꯏꯗꯣꯛ ꯇꯝꯅꯕ ꯑꯗꯨꯝꯕ ꯃꯇꯝꯗꯨꯗ ꯏꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯍꯣꯏ ꯃꯊꯦꯜ ꯊꯣꯡꯉꯀꯥꯟꯗ ꯌꯥꯝꯕꯒꯤꯗꯣ ꯀꯥꯡꯍꯧ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯗꯨꯗ ꯃꯌꯥꯝ ꯍꯥꯞ ꯌꯥꯔꯦ ꯁꯤꯗ ꯍꯣꯏ ꯑꯗꯣ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤ ꯀꯩ ꯑꯣꯏ ꯍꯥꯏꯗꯤ ꯐꯨꯗ ꯑꯥꯏꯇꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯖꯪ ꯐꯨꯗꯇ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏ ꯀꯔꯝꯕ ꯃꯊꯦꯜꯅꯒꯗꯤ ꯈ꯭ꯋꯥꯏ ꯄꯥꯝꯃꯤ ꯑꯩꯗꯤ ꯀꯩꯅꯣꯅ ꯖꯪ ꯐꯨꯗꯀꯨꯝꯕꯁꯦ ꯆꯥꯕꯨꯗꯤ ꯆꯥꯏꯀꯣ ꯑꯗꯨꯒ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯃꯌꯥꯝꯒꯤ ꯏꯔꯣꯝꯕꯒꯨꯝꯕ ꯃꯣꯔꯣꯛ ꯃꯦꯠꯄꯒꯨꯝꯕ ꯃꯣꯔꯣꯛꯀꯤ ꯑꯥꯏꯇꯦꯝꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯏꯔꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯤꯌꯦ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯒꯤ ꯑꯩ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯑꯩ ꯏꯁꯧ ꯂꯥꯡꯉꯦ ꯈꯪꯗꯦꯀꯣ ꯑꯩ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯣꯔꯣꯛ ꯆꯥꯕ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯈꯔ ꯃꯣꯔꯣꯛ ꯁꯥꯎꯒꯜꯂꯦꯕ. ꯌꯥꯝ ꯁꯥꯎꯒꯜꯂꯦ ꯍꯥꯏꯕ ꯑꯦꯅꯤꯋꯦ ꯑꯗꯣ ꯑꯁꯥꯎꯕꯁꯦ ꯃꯤꯑꯣꯏꯕ ꯌꯦꯛꯅꯕꯅꯤꯀꯣ ꯃꯥꯅꯦ. ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯁꯥꯎꯔꯝꯗꯥꯏ ꯃꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯏꯊꯤꯕ ꯄꯤꯌꯣꯕ ꯍꯣꯏ. ꯑꯁꯥꯎꯕ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎꯗ ꯑꯩꯈꯣꯏ ꯐꯠꯇꯕ ꯃꯍꯤ ꯑꯦꯁꯤꯠ ꯑꯃ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯀꯣ ꯑꯦꯁꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏ ꯁꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏꯒꯁꯦ ꯃꯍꯤꯡꯒꯁꯦ ꯀꯥꯈꯠꯂꯛꯇꯅ ꯊꯤꯖꯤꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯍꯧꯖꯤꯛ ꯐꯖꯔꯤꯁꯦ ꯃꯥꯡꯉꯤꯕꯁꯨ ꯌꯥꯏ ꯁꯥꯎꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯤ ꯌꯦꯡꯍꯟꯁꯦ ꯗꯕꯥꯁꯦ ꯀꯩꯅꯣ ꯌꯦꯡꯁꯤ ꯀꯩ ꯍꯥꯞꯄ ꯌꯥꯅꯤ ꯑꯆꯥꯄꯣꯠ ꯁꯤꯗꯁꯨ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯅꯤꯌꯦ ꯄꯦꯀꯦꯖꯇꯣ ꯑꯦꯌꯔꯇꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯑꯣꯏ ꯀꯩ ꯑꯆꯥꯄꯣꯠ ꯍꯥꯞꯄ ꯆꯟꯅꯤ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯍꯥꯏꯗꯤ ꯕꯦꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯂꯩꯕꯗꯣ ꯄꯞꯀꯨꯝꯕ ꯑꯗꯒꯤ ꯍꯣꯏ ꯗꯣꯅꯠꯀꯨꯝꯕ ꯂꯩꯅꯕ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯣ ꯄꯦꯀꯦꯠꯇꯣ ꯍꯥꯡꯗꯣꯛꯑꯒ ꯂꯤꯛꯂꯥꯒꯤ ꯑꯆꯧꯕ ꯕ꯭ꯔꯦꯗꯇꯣ ꯑꯩꯈꯣꯏꯒꯤ ꯕꯂꯥꯅ ꯑꯦꯗꯚꯥꯏꯁ ꯇꯧꯕꯗꯣ ꯆꯟꯒꯗ꯭ꯔꯥ ꯁꯤꯗ ꯆꯟꯅꯤꯀꯣ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯆꯨ ꯃꯈꯜꯁꯨ ꯌꯥꯝ ꯂꯩꯁꯦ ꯁꯤꯗ ꯗꯕꯥ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯀꯧꯔꯅꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯣꯏꯅ ꯆꯤꯆꯦ ꯂꯩꯕ꯭ꯔꯥ ꯆꯤꯆꯦ ꯑꯗꯣ ꯂꯩ ꯆꯤꯆꯦꯗꯣ ꯍꯟꯗꯛꯁꯦ ꯃꯥꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯣ ꯑꯩꯈꯣꯏ ꯗꯈꯤꯅꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯂꯩꯕꯤꯔꯛꯎꯒꯦ ꯍꯪꯉꯣꯕꯀꯣ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯍꯟꯗꯛꯇꯤ ꯅꯪ ꯆꯤꯆꯦꯗꯣ ꯀꯧꯗꯣꯏꯅꯦ ꯆꯤꯆꯦꯗ ꯅꯪꯅ ꯐꯣꯟ ꯇꯧꯔ ꯍꯥꯏꯗꯣꯏꯅꯦ ꯏꯕꯨꯡ ꯂꯩꯕ꯭ꯔꯥ ꯏꯕꯨꯡ ꯂꯩꯕ꯭ꯔꯥ ꯅꯪꯅ ꯀꯧꯕꯁꯨ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯅꯪꯅ ꯏꯕꯨꯡꯗꯨꯗ ꯗꯈꯤꯅꯥꯗꯣ ꯅꯪꯅ ꯍꯥꯏꯗꯣꯏꯅꯦꯕ ꯏꯕꯨꯡ ꯑꯩꯈꯣꯏ ꯆꯤꯆꯦꯅꯅꯦ ꯗꯈꯤꯅꯥꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯆꯣꯏꯁ 99 149ꯗꯣ ꯑꯗꯨꯗꯩ ꯑꯣꯏꯅ ꯂꯩꯔꯁꯦ ꯌꯥꯝ ꯍꯣꯡꯍꯧꯏ ꯀꯥꯏꯅ ꯑꯩꯅ ꯑꯣꯏꯅ ꯂꯩꯔꯒ ꯄꯨꯔꯅꯤ ꯌꯨꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯍꯣꯏ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯦꯗꯅ ꯑꯗꯨꯅ ꯂꯩꯕ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯂꯩꯖꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯏꯕꯨꯡꯗꯨꯗꯩꯗ ꯄ꯭ꯔꯣꯝ ꯇꯧꯗꯣꯏꯅꯦꯕ ꯏꯕꯨꯡ ꯑꯩꯁꯦ ꯏꯕꯨꯡꯅꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕꯀꯣ ꯏꯕꯨꯡ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯏꯆꯦꯒꯤ ꯗꯣꯈꯤꯅꯥꯗꯣ ꯃꯊꯥ ꯁꯥꯔꯨꯔꯅꯨ ꯅꯪ ꯅꯍꯥꯟ ꯁꯦꯜ ꯂꯩꯇꯦꯅ ꯃꯊꯥ ꯁꯥꯕꯗꯣ ꯑꯁ ꯁꯤꯒꯤ ꯁ꯭ꯃꯥꯔꯠ ꯆꯣꯏꯁ 99 149 ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯩꯕꯗꯣ ꯑꯗꯣ ꯃꯦꯟ ꯔꯣꯗꯇꯩ ꯈꯤꯇꯪ ꯆꯪꯉꯒꯅꯤ ꯂꯩꯔꯤꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯄꯩ ꯂꯩꯍꯧꯔꯗꯨ ꯈꯜꯂꯨꯔꯁꯤ ꯂꯥꯛꯑꯣꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯁꯦꯕ ꯑꯗꯣ ꯌꯥꯅꯤꯀꯣ ꯌꯥꯝ ꯇꯦꯂꯦꯟ ꯌꯦꯡꯃꯤꯟꯅꯁꯤ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤ ꯒꯨꯔꯨꯃꯌꯨꯝꯒꯤ ꯇꯦꯂꯦꯟ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯣ ꯀ꯭ꯔꯤꯄꯥꯂꯛꯁꯃꯤꯒꯤ ꯃꯕꯨꯡꯁꯦ ꯑꯩꯅ ꯁꯥꯗꯣꯏꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡꯁꯦ ꯂꯥꯏꯔꯕꯅꯤ ꯑꯩ ꯂꯥꯏꯔꯕꯅꯤ ꯑꯗꯣ ꯂꯥꯏꯔꯕ ꯑꯣꯏꯖꯔꯨꯕꯅ ꯑꯇꯥꯡꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯈꯤꯅꯥ ꯂꯝꯖꯦꯟ ꯇꯧꯔꯤꯁꯤꯗ ꯑꯩꯗꯤ ꯃꯕꯨꯡ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯔꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯤꯔꯛꯁꯨ ꯇꯤꯟꯅꯤꯡꯕ ꯐꯖꯕꯁꯨ ꯄꯤꯅꯤꯡꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯁꯨ ꯄꯤꯅꯤꯡꯕ ꯃꯇꯝꯁꯤꯗ ꯑꯩ ꯏꯆꯟꯅꯨꯄꯤꯗ ꯇꯥꯟꯅꯗꯣꯏꯅꯦꯕ ꯏꯆꯟꯅꯨꯄꯤ ꯍꯟꯗꯛꯀꯤ ꯗꯈꯤꯅꯥꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯃꯊꯥ ꯁꯥꯔꯤ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯄꯥꯅ ꯈꯨꯝꯃꯛꯀꯗꯣꯏꯅꯦ ꯍꯧꯔꯁꯦ ꯔꯦꯗꯤ 1 2 3 ꯂꯥꯏꯠ ꯀꯦꯃꯦꯔꯥ ꯑꯦꯛꯁꯟ
tamo handakine nangna ningon chakobagi mamangi chahidashu he wabado adu warono lupa chame khakha khutta pairaga ne smart choice da sapare chajingda aduga akhoi chichegi da khina do adudagi loina puraga la ase leirase ado khoina uma ta de single mai 360 gi live ta di chamaga ni phuma pan hai nang na cham yang khai hai sina ma to kram na hai chamaga ni phuma pan je one ji fiction ta do lupa ama se fiction ta idana aduga moi dukan le lupa ama hala ga lupa ama le ma lak to ne khutta chame ke pai gi sina aina su single mai 360 yen ka lupa chapi lai ta ga su mithai oina halakani hai ne moi yam nuai ado isan musu mai pak ko su oi si kwa adu da ngasi khoi manipur myam da hai tare kripa lakshmi gi mai kai da gi su manipur myam da kari message pi bi ningi ahoma product myam puthok pa yon bi ba public ta sumaina tholok pa sai manipur myam da su khotang message oina hai tare ahoma sing lei bi na bagi da mak tam pham se lak piu or sai atang lei bi ngam bi no tongan no mane mane hoi akhoi gi manipur gi myam se anam bana hai di kai na hai no lower class family lai hoi dumai na loin oi gal le ba lai ba hek pan mu sungai ta ba ko seng na ha ba da ai clarify tang tau jage maning tang han da bio koi clarify tang tau jage koi symmetry si na hai koi gi promotion tau ba se koi symmetry si ga loina jai ba team member myam se loin tau we ba ko sale pai ba su yawi middle class su yawi lower class su yawi adai da koi na advertisement pi ba matam da sai target amam loi lei ba sale pai ba singi target middle class ki target aduga lai ba gi pan khai makha da lei ba singi target ngasi gi program si ma di lai ba gi pan khai makha da lei ba middle class family da lei ba family myam se si gi target ne ba adugi matang da ne ya nungai sumaina ma hambirak pa se akoi inam ni kita hoina taraga ne chalo chalo baba hoi inam ni kita na moi dadaga taraga ne sumaina haidi akoi gi middle class family da leiba mayam se haidi atang ma mayam se leiba ngam da ba family se adugi damak ta di am tina khulong jaba achouba mane ba khoi manipur da bibi se aduna dadaga inamaga thank you yam nungai jai leiba ngam da ba mayam al mi lei sing se sidai sida achouba khudong jaba ma bibi ba se yam nungai jai pochai sing se ayam reasonable price na loi oi ba sidai atang ma ma ta yaude lupa chani yo bam ta yaude chama ni phuma pan da loi hoi chama ga ni phuma pan da loi sidai set mayam nei se glass ke ka akoina gift kuma pininga su kwa hadi mag kumba gift pininga su birthday da or su anniversary or su kwa adum pi ba yare adagi sida mi la ga cha thakna ba mag udan gi man batu am phajaba leire sisu zum ahong bani sisu dum lo ba yare ya man loi sisu yam nungai ga da ba male yam soft oi ba ko thana pi cham na ba se yam soft oi foldable su oi ba ai di picnic kuma chak ke hai ta thuchal la pu ya mafam kandre da na side space kandre ado ki pala special lo salak pada mayam do invite chu to bi re ko ado address se karai da no haina showroom se karai da no haina tang hangi ado ma pa tang phok mayam tang tak mina se chajing lilong chajing mamang lai kai hai bani ngasi opening se da le re opening ki ko mayam invite to bagi smart choice 99 149 grand opening ceremony asi se chajing mamang lai kai thong du dagi haidorak pa lilong chajing mamang lai kai thong du dagi haidorak pa yam kanna su changdre manung da yam nungai aduga main road ke mapan da su lai re ba lerak changa kholaga lai bado mayam thina bado thina roi bas da le to mayam yeng biro aduga mafam sida sukso ai soidana lengbiro ningo chakuba maya yogdore pochai lai bala o phangauda ba myan chakna gani yam nungai koi lo salak pada imai bel sing thank you koi gi kripa lakshmi guru mayum su koi gi tung koi na mayam gi seba to bi ba mai pak padung ba actor ma oi biro ko symmetry si mai ke wish to jong sa gift to ko lo ba kaw ni lo ba kaw ni ado ima ma somna kan no feto yeng ai no feto bai ma si ga wari tang sa jage ima kai lam doi biro na ai sidai sajing sidai ima ahong ba sumaina ahong ba yom bi ba dukan me hang dok pe pa se kai phau bi ge asi akhoi diam nungai bu kari lai bi da ni ngasi je ai pam ani di le yaw bani karam di khalamba ba koi nikna ba ama khaka adai isuna khalama glass nga ani du law hage lupa kya kya pi ba pot no jam sama hai yam hongi ko je ja hongi atang bo oidram yam nungai ba ado ima sumaina manipur daga ahong ba haidi tang ba gi lamjen ta na rom ne hojing na mo hong ba gi lamjen ta na rak pa sai ima da kai phawi asi am nungai phawi bu yam nungai ko khang bai na ko jo am thambung ngam go doi ne yam nungai phawi okay ima bo su hanana ta ga chari mayam ado akhoi ngasi singwei si lakchari ba mafam se smart choice 149 99 dagina 149 phau bagi
कोई रेट फंगबीबा रेंज फंगबीबा दुगुंबा आउटलेट नि हाइना कोई मयामदा कोई उचरीबा दुगुंबा ग्रांड ओपनिंग की थौरंगी मनुंग चननी मयामना करीगुंबा अदोमना सामना हाबदा युमदा लेना कोई सेल तानिंगबा नत्रगना फ्रेंचाइज लौथबिनिंगबा हाइतारे स्मार्ट चॉइस 99149 से सैसिगी मयाम अदोमना करीगुंबा मयाम इन बल्क ता हाइतारे सैसि लैसे मयाम वेयरहाउस ने मयाम कोई संगोई गा हाइनाबदो कोई प्रोडक्ट मयाम से सैसिदा पुंझल लगा रिजर्व तौगा थम्मिनिको सिदा थम्मिबा प्रोडक्ट सिदी जस्ट फॉर द नेम से ngasai maming tagi khara khatani demo nadaba ado atopa mayam na kariumba khoina caption da hapsari mobile number se call tobiraga mafam sida phangiba khudima mayam truck talo thabi ge hai ta su di da chenbi ge hai ta su rickshaw da pulap phone ge bora da pulap hala puraga adom na adongi laikai da adongi khungang da business to be karbar to be khanbi ta ga de khoina caption da hapsari ba mobile number se ista call tobiraga adongi hingna na bagi lambi oibiyu aduduga singmei 3C na ngasi thadok chariba video simak mayam tasengna masana masa thabak pijaba kaya kya ma thorok na bagi pandam da khoina video sin namjabani mayam da share tawjarak pani punam khoi singmei 3C mai kai dagi support tawjabani haibo wafam asi mayam phone photo chage loina na loisalak pada mayam ge phone da nolong na thamjari madudi singmei 3C na ngasi thadok chariba video simak mayam manipur da laibiriba kachin koya sin thuna laibiriba khudimak ta yohon min na bi namakta adom adongi mateng nijari mayamna ngasi post asibu ngasi video asibu tangai fadana share amatang tawdaba yadabani ko haibi wakhalonda share button dumak nambiraga ngasi masana masa thabak pijaba kaya ma thorakani haibi ge chepa thajabada kwak jatra no misai sta yam yai faraba no misai se sanga jari ba dugumba smart choice 99149 haibi outlet asibu mangol asibat pinabiramu mai pak pa pinabiramu haiba famasi thamjaba lo ngasi oni singmi 3C program asi loisinjana bi tanja laujage mayam bo muka hana ikok no na babu ta khurumina se loisala se ai fare babu ge fare